ngasi akoina lai si Lamboi khongnakhong dani soin lei lampak national park soin lei dai ba do li ngasi kamana taw ha dum ba try entry dai da akhla pakan da le tu ni hai de si je sol na tane sol sing jira mai gi kano sing hai dai ba kana dum khamni makha ta gi soin lei da sa ta sing la kon sing la ba ni kamana lei hai do All things that you can't assume, I die. Hanging hungry, she's a hanging. Another body like that. She come to have to go. Brother give me from I mean RK bilang this slip from the top long camp. Brother is college guy. Here's MU the MBA to Jerry. Brother is Shigi Mela is any Carmichael can't get some late enough. Say some social media to the thing as a go. Try to give man a bottom by away when some higher they suggest or lax. Brother is possibly late enough. Hi, put you crying on Monday again. How you poking the lady call? Brother, I'm present. We am the promo work. I am not some dressing style. They get dress a guy, like a brand. You age can only say ID MBA Tori Boga, the college uniform nearby. She them pizzeria. Why so for the cannot the lady go, Zara, they look Zarigo. Brother, see dresser, school can only college dresser. Live the some price. Price she plop na blazer ke shoe plus shoot ne 5600 tamu le plop kai startup lo ki ne pi ko college na taw ra mai to brother students ki long kom ta students yes na smart com tina shortfall do ga the using a understanding do ga discipline do ga energetic do no aduga ena notable aduga tina pagi talented hai go yeah thoughtful thank you brother last one photo ang tagmo winas de yaga Hi guys, I has LL aggregator laizare ai moigi shop owner ga ngata moi sanazagi kakari ming lai pham ta hayu ba Wahengbam lamngan ba maitai Bisnupur dagi ni. Bisnupur dagi. Kakaze si phami je. Panbi ta ti ko atai nasong kakaze yo le ngaise nasong ngaise kakane siamja brana chaga bazar. Akoi siamjari ni. Siamjari ba. Kakaze price kya de hoi nasong. Price makano ki makha pole ko sigi takalai mai magi sari ba mom sa sigi makha pole sigi takale ahung ga punba lai haw mahapa moiga sina IT ga yole ko degi takale ani urakpa sijina lupa yang khayan mai ga yon ba degi lupa yang khayon ba degi dalia pan hundra mai yon ba degi rose ka lupa chama yang khay gum ba yon su yaw ri bari ka ri kra ko makal yam kaka adum sit pra ka hani maugum bala maugum di nasong di pam dana khara sum lai ado na chong gi di hujik chi season je lu hong ba pan tha de gi keno se oi da bani na hujik ti ka kitang na chong gi khara wa le aduga pambi gumba de gi vermi compost nim cake de gi chamana lemongrass ki chamana su sum yauri ka ade gi vermi wash yauri moi ji sum sat le bajana kaka is lai na ta kan strawberry hai ju yaw ma le bokwa yauri si je kaka na thazabra na traga ka kano store am de gi pulap le ra ga yo na te isha na semjaba nga te ne khase yam phajana uye bokwa ka ni plastic ka ma ka ni si gi store je pham da yum da ju pham du ma le Bisnupur ge oina di na Bisnupur ge oina di fair frigate lai do Bisnupur fair service lai du gi hek mamang da outlet lai ko aduga farm side na chothe village farm oina aduda na nursery kari kara semgat pa ko aduga amuk outlet tu na kano da lai ba Bisnupur gi hiki hariba fair service gi hek mamang do aduda store gaming
LL Agrotech and some ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯧꯕ LL Agrotech. ꯀꯩ ꯍꯥꯏꯅꯤ ꯄꯣꯠꯁꯦ ꯑꯇꯩꯇ ꯅꯠꯇꯅ ꯁꯨꯝ ꯍꯥꯔꯒꯨꯝꯕꯒꯁꯨ ꯌꯥꯎꯕ꯭ꯔꯣ Yauri, Vermi compost Yauri, the Nim Cake Yauri, the Ball Min Yauri, the Permi Wasisu, Mazel liquid natural canoni mazo, or fertilizer Haitare, liquid when a putopa. The citronella lemongrass idea. Cheese, Sungbomatam da hydrosol water and Amatue Evoca, and the Jam Canava, do the Namu. Final gi magi composition duga tawra kan final loina puthok pa makal item phaina mama puthok pa handak se akoi kano su khitang khuyauna product to kano taw khitang kano taw gi ba haita ado product phaina mama wa le puthok da wa du tha mani na tam sum hapsal lage na ahan ba gi oina sigatang sum so taw re haita ado kaka ji lamju lapi ko ado sigi mela je taw ha je kaka kamai kha Sigi Mela se Pausum Pinarakpane, Samana Winter Carnival and Ama Taugadore, the participant of Wongam Gadrang Moitra having a single. So Imanaba Marima Kangasana Haitaren, Moina Paus, Pirak Padegi, the edition Saruga, number Yenge and Torkan, the Bojica Katarkana, Saruga. Kaka ado sigi store is saw e ko po sai thao ko ina ko pa bi ka thao pa ina deposit che adu saw to ma Deposit chow pun 23,000 above manan 23,000 above dai kaka pan bi je ko ke hai ni mi customer yam laina bra kamai tau ke sum Pambi che lay ma yam na mamal wang ba gumbadi lay bu se khra wa le duga du nataba di khara hong ba haitare ni yam ka hena su no kano tau da ba tang da ba du gumna yam ba law ba se Pandi customer na kan mane ipa pang ke sum laina ba da ko laina ba mamal awang ba di ka hena laina ba ngamdre adi manipur go ne lai ba situation sen gi thum gi chu awa ba mai ok na ram ni na ko ayam mi sing se laining ga su lai ba ngamde duga sum khara mamal hong ba haitare ni adu gumba sina ayam ba lainai ka kai je cactus variety makhal yaw ma le ko yaw medicine plant su yauri ka gi stevia natural sugar free the lemongrass yauri the rosemary yauri aromatic medicine su yam yauri medicine gi yam yauri ba ko adum yeng ba da posai je lo shu boi khale ba hoi lei ga je phaja ba lei je lei mi na lei na ba ko lei je rose kum na lei na ba haji rose su chatle adegi hoji ki season gi oina Kalanchu fazana satwa matam oire ko Kalanchu chatle adegi sanarai marigold su chatle adegi azalea satpu satlaga di pambi chawba amasung pikpadugi mamal dudi tongana leire tana ko satlaga di adu ayambana seasonal oina salai ba lei singse sin ayamba sum leinei adegi medicine plant su kai akhang mami haitare ni ko aduga aromatic plant gumba pamba mi la chu sum lei aloe vera gumba su thame ba ko thamme adagi sigi komla je ko komla oi dina to sa komla ne si je hybrid ki oi dira sum lai dira apik pa ju lai ja apik pa ji ornamental komla mojina yam chaw ba size na ti ba medium haitare sidai hen chaw ba komla makhal chu lei ba ko duga maku ga loina sa ba ya ba komla chu yauri di am thumba adagi am decoration gi oina yengba da di phajaba ni saru kan da di sin ba adu mo komla ja makal ni haitar makal ne ba kaka yam ngai jare nga hatang do je wari sana ba bi thank you ai haji store how hong haba stores da ai haji sister gi ming le from da habi ai gi ming je daina ko e ko kai thel de oi doine ka ha de sister sigi store je phamba da sister wari deposit to ba gi price hoi deposit to e koi store ama da 15k sumai to e store lama da ko hoi da store je mana de ko amaga akoi se commercial ga food store ga dum khena ba lei bane ba adu chaw ba gi sang adum khena chaw ba sang ko adu sister wari gi store ma ming je ba habi akoi je nungsi khudo cake and gift lei cake su to e adu ga hoi adu nga si gi na di pothok te ba adu ga yum da to e ba home base no to e ba adu yum da ga de dum to e delivery ga set pra ba chale delivery chale adu class su ta e baking class su lawe ba adu ga ingredient haidi cake ki baking ge de sang da ba pot kai do adu su loina khona supply to ba IGPS ka lebra lay nungsi ko do ke ngi fi da lay sia asi loina adu mai je su lay bane IGPS peso lay ba lay
ꯑꯗꯣ ꯁꯤꯁꯇꯔ ꯁꯤꯒꯤ ꯁꯤꯅꯥꯏꯁꯩꯒꯁꯨ ꯌꯣꯜꯂꯦꯀꯣ ꯑꯗꯣ ꯂꯣꯏ ꯐꯖꯔꯦ ꯁꯤꯁꯇꯔ ꯑꯗꯣ ꯁꯤꯁꯦ ꯄꯣꯠ ꯁꯤꯠꯄ ꯁꯤꯠꯇꯕ ꯅꯨꯃꯤꯠ ꯂꯩꯗꯅ ꯑꯗꯣ ꯀꯔꯝꯕꯅ ꯁꯤꯠꯀꯦ ꯉꯁꯤꯒꯗꯤ 4 days ꯁꯨꯔꯦꯗꯅ ꯑꯗꯣ 4 days ꯁꯤꯗ first day ꯗꯨꯕꯗꯤ ꯍꯣꯏ ꯈꯤꯇꯪ ꯂꯠꯂꯦ ꯑꯗꯨꯒ second day ꯗꯩꯗꯤ ꯑꯗꯨꯝ normally ꯑꯗꯨꯝ ꯆꯪꯉꯛꯑꯦ ꯑꯗꯨꯒ second day ꯁꯨ ꯁꯟꯗꯦ ꯇꯥꯁꯟꯈꯤꯕꯒꯤ ꯌꯥꯝ ꯆꯪꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯦꯜꯁꯤ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯇꯧꯋꯦ ꯁꯦꯜ ꯐꯖꯩꯌꯦꯕꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦꯕ ꯍꯣꯏ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯕꯨꯀꯦꯁꯦ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗꯒ ꯂꯩꯒꯦ ꯁꯨꯝ ꯄ꯭ꯔꯥꯏꯁꯁꯦ ꯍꯧꯔꯛꯄꯁꯦ ꯗ꯭ꯔꯥꯏꯒ ꯐ꯭ꯔꯦꯁꯀ ꯑꯅꯤꯃꯛ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯗ꯭ꯔꯥꯏꯗꯅ ꯑꯃꯨꯛ 50ꯗꯒꯤ ꯑꯗꯨꯝ ꯍꯧꯋꯦ ꯄꯤꯛꯅ ꯑꯗꯨꯝ ꯀꯣ ꯑꯗꯨꯝ 50 to 1K above ꯍꯥꯏꯇꯥꯔꯦ ꯆꯥꯎꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯐ꯭ꯔꯦꯁꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ 60-70ꯗꯒꯤ ꯑꯗꯨꯝ ꯁ꯭ꯇꯥꯔꯇꯤꯡ ꯇꯧꯋꯦꯕ ꯀꯁꯇꯃꯥꯏꯁ ꯇꯧ ꯌꯥꯏ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯗ ꯂꯥꯛꯑꯒ ꯑꯄꯥꯝꯕ ꯑꯗꯨꯝ ꯈꯜꯂ ꯇꯧꯕ ꯌꯥꯏ ꯈꯨꯗꯛꯇ ꯑꯗꯨꯝ ꯁꯦꯝꯃꯁꯨ ꯌꯥꯏ ꯀꯩꯁꯨ ꯑꯗꯨꯝ ꯕꯣꯀꯦ ꯀꯣꯟꯕꯤꯌꯨ ꯍꯥꯏꯕ ꯑꯗꯨꯝ ꯌꯥꯏ ꯑꯄꯥꯝꯕ ꯈꯜꯂꯒ ꯑꯗꯣ ꯁꯤꯁꯇꯔ ꯍꯣꯏꯒꯤ ꯄ꯭ꯔꯥꯏꯁ ꯍꯧꯕꯁꯦꯀꯣ ꯃꯃꯜꯁꯦ ꯀꯌꯥꯗꯤ ꯍꯧꯒꯦ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯁꯁꯦ ꯍꯥꯏꯗꯤ ꯄꯣꯠ ꯂꯣꯏꯅꯃꯛꯀꯤꯗ ꯍꯥꯏꯔꯒꯗꯤ 50ꯗꯒꯤ ꯈ꯭ꯋꯥꯏ ꯄꯤꯛꯅ ꯑꯗꯨꯏ ꯃꯊꯛꯇ ꯑꯗꯨꯝ ꯆꯥꯎꯅꯁꯨ ꯑꯗꯨꯝ ꯂꯩꯔꯦ 50ꯒꯤ ꯄꯣꯠꯁꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ 50 ꯄꯣꯠꯁꯦ ꯁꯤꯗ ꯂꯩꯔꯤꯕ ꯕꯣꯀꯦ ꯃꯆꯥꯁꯦ ꯕꯨꯀꯦ ꯃꯆꯥꯁꯦ 50 ꯄꯣꯠ ꯑꯣꯏꯗꯣꯏꯅꯦꯕ ꯕꯣꯀꯦꯒꯤ ꯑꯣꯏꯗꯣꯏꯅꯦ ꯁꯤꯁꯦ ꯐ꯭ꯂꯥꯋꯔꯁꯦ ꯐ꯭ꯔꯦꯁꯁꯦ ꯀꯩꯅꯣ ꯌꯥꯎꯔꯤꯁꯦ ꯐ꯭ꯔꯦꯁꯁꯦ ꯑꯁꯤꯗ ꯌꯥꯎꯔꯤꯁꯦ ꯔꯣꯁꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯔꯣꯁꯀ ꯆꯟꯗ꯭ꯔꯃꯨꯈꯤ ꯀꯥꯏ ꯍꯥꯏꯅꯕꯗꯣ ꯑꯗꯣ ꯆꯟꯗ꯭ꯔꯃꯨꯈꯤꯗ ꯀꯂꯔ ꯈꯔ ꯈꯦꯠꯅꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯁꯤ ꯋꯥꯏꯠꯁꯦ ꯖꯤꯞꯁꯣ ꯑꯣꯏꯅ ꯂꯩꯌꯦꯕ ꯑꯗꯨ ꯃꯤꯛꯁ ꯇꯧꯔꯒ ꯁꯦꯝꯕꯒꯤ ꯑꯁꯨꯃꯥꯏꯅ ꯂꯩꯗꯣꯏꯕ ꯁꯤꯁꯇꯔ ꯍꯣꯏꯒꯤ ꯁ꯭ꯇꯣꯜ ꯅꯝꯕꯔꯁꯦ 8ꯅꯤꯀꯣ 8 ꯑꯣꯏꯗꯣꯏꯅꯦ ꯀꯁꯇꯃꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯄꯣꯠꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯀꯁꯇꯃꯔꯅ ꯍꯧꯖꯤꯛꯀꯤ ꯈ꯭ꯋꯥꯏ ꯗꯤꯃꯥꯟ ꯂꯩꯕ ꯄꯣꯠꯁꯦ ꯐ꯭ꯔꯦꯁꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯗꯁꯨ ꯁ꯭ꯇꯣꯜ ꯑꯇꯣꯞꯄ ꯊꯝꯗꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯈꯛꯇꯪ ꯑꯣꯏꯕꯒꯤ ꯃꯤꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯐ꯭ꯔꯦꯁ ꯍꯥꯏꯁꯦ ꯂꯣꯏ ꯄꯥꯝꯅꯩꯗꯅ ꯑꯗꯣ ꯑꯁꯤꯗꯩꯗ ꯄꯥꯏꯁꯟꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯁꯦꯜꯁꯇꯤ ꯂꯣꯏ ꯇꯧꯋꯦꯕꯀꯣ ꯑꯗ ꯈꯤꯇꯪ ꯍꯦꯟꯅ ꯄꯥꯝꯕꯁꯦ ꯐ꯭ꯔꯦꯁ ꯑꯣꯏꯌꯦ ꯑꯗꯩ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯎꯔꯤꯕ ꯅꯥꯆꯣꯝꯁꯦ ꯃꯨꯀꯥꯒꯤ ꯅꯥꯆꯣꯝ ꯑꯣꯏꯗꯣꯏꯅꯦꯕ ꯃꯍꯨꯝꯅ ꯁꯥꯕ ꯍꯥꯏꯗꯤ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯟꯃꯦꯗ ꯄ꯭ꯔꯗꯛ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯄ꯭ꯂꯥꯁꯇꯤꯛꯀꯨꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯅꯠꯇꯦꯕ ꯁꯤꯁꯇꯔ ꯍꯣꯏꯅ ꯁꯥꯖꯕ ꯉꯥꯛꯇ꯭ꯔꯣ ꯍꯣꯏ ꯑꯩꯈꯣꯏꯅ ꯁꯥꯖꯕ ꯉꯥꯛꯇ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛ ꯉꯥꯛꯇꯅꯦ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯒ ꯂꯧꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯌꯣꯟꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯃꯤ ꯊꯝꯃꯒꯀꯣ ꯏꯁꯥꯒꯤ ꯄ꯭ꯔꯗꯛ ꯉꯥꯛꯇ ꯑꯌꯥꯝꯕ ꯑꯣꯏꯗꯣꯏꯅꯦ ꯁꯤꯁꯇꯔ ꯍꯣꯏ ꯄꯣꯠ ꯐꯝꯃꯤꯁꯦ ꯃꯤ ꯀꯌꯥ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅꯦ ꯁꯤ ꯏꯆꯟꯅꯨꯄꯤ ꯉꯥꯛꯇꯅꯦ ꯀꯖꯤꯟ ꯉꯥꯛꯇꯅꯦ ꯑꯗꯣ ꯁꯤꯁꯇꯔ ꯀꯩꯅꯣꯁꯦ ꯐ꯭ꯔꯦꯁ ꯕꯨꯀꯦꯁꯦꯀꯣ ꯁꯤꯁꯦ ꯗꯤꯃꯥꯟ ꯌꯥꯝ ꯂꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕ ꯌꯣꯝꯅꯕ ꯍꯣꯠꯅꯕꯗꯀꯣ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯋꯥꯕꯒ ꯂꯩꯕ꯭ꯔꯥ ꯁꯨꯝ ꯍꯣꯏ ꯋꯥꯏꯌꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯨꯅ ꯁꯦꯝꯃꯒꯗꯤ ꯈꯔ ꯄꯣꯠꯁꯦ ꯈꯔ ꯁꯦꯝꯕꯗ ꯄꯣꯠ ꯇꯥꯗꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗ ꯈꯤꯇꯪ ꯋꯥꯈꯜ ꯈꯜꯂꯒ ꯏꯪꯅ ꯁꯦꯝꯃꯒꯗꯤ ꯍꯦꯟꯅ ꯇꯥꯕ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯀꯣ ꯑꯗꯨꯝ ꯂꯥꯛꯏꯗꯅ ꯍꯣꯏ ꯐ꯭ꯔꯦꯁꯁꯦ ꯑꯗ ꯑꯌꯥꯝꯕꯅꯁꯨ ꯔꯣꯁꯀꯨꯝꯕ ꯂꯧꯕꯁꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅ ꯍꯦꯜꯂꯦꯕ ꯑꯗꯣ ꯌꯨꯝꯗꯒ ꯁꯨꯝ ꯐ꯭ꯂꯥꯋꯔ ꯄꯣꯠꯇꯒ ꯍꯥꯞꯄꯒꯀꯣ ꯑꯗꯨ ꯊꯝꯖꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯁꯤꯗꯩ ꯂꯧꯔ ꯆꯠꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯀꯩ ꯍꯥꯏꯅꯤ ꯍꯧꯖꯤꯛꯇꯤ ꯁꯤꯅꯥꯏꯁꯩꯒꯁꯦ ꯑꯗꯨꯝ ꯃꯃꯤꯡꯁꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯐꯥꯎ ꯈꯪꯗꯦꯕꯀꯣ ꯍꯣꯏ ꯁꯤꯅꯥꯏꯁꯩꯁꯦ ꯁꯤꯗꯗꯤ ꯂꯥꯛꯑꯦꯗꯅ ꯑꯗꯣ ꯁꯤꯁꯦ ꯀꯩ ꯄꯣꯠꯅꯣ ꯍꯪꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗ ꯈꯔ ꯑꯃꯅ ꯁꯝꯗ ꯊꯤꯟꯖꯟꯅꯕ ꯑꯃ ꯂꯩꯗꯅ ꯊꯥꯏꯅꯉꯩꯒꯤ ꯅꯨꯄꯤꯒꯤ ꯑꯃ ꯑꯗꯨꯗꯨꯗ ꯍꯪꯉꯦ ꯑꯩ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯗꯦꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯑꯗꯨꯝ ꯇꯥꯛꯄꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯁꯤꯅꯥꯏꯁꯩꯁꯦ ꯁꯤꯠꯄ꯭ꯔꯥ ꯁꯤꯠꯂꯦ ꯁꯤꯅꯥꯏꯁꯩ ꯌꯥꯝ ꯂꯧꯋꯦ ꯍꯧꯖꯤꯛꯁꯨ ꯁꯦꯜꯁ ꯇꯧꯒꯦꯗ ꯉꯥꯏꯔꯦ ꯀꯨꯏꯗ꯭ꯔꯦ ꯃꯃꯥꯡꯗ ꯁꯤꯅꯥꯏꯁꯩꯁꯦ ꯁꯤꯠꯂꯦꯕꯀꯣ ꯑꯗꯣ ꯃꯧꯁꯤꯡꯁꯨ ꯑꯗꯨꯝ ꯂꯥꯛꯒꯅꯤꯕꯀꯣ ꯅꯥꯆꯣꯝꯒꯁꯦ ꯌꯦꯡꯗꯅ ꯍꯣꯏ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯅ ꯅꯥꯆꯣꯝꯁꯦ ꯈꯔ ꯍꯦꯟꯅ ꯄꯨꯈꯠꯂꯛꯄꯅꯦꯕꯀꯣ ꯅꯍꯥꯟ ꯈꯔ ꯄꯨꯈꯠꯂꯛꯑꯦ ꯑꯗꯣ ꯉꯔꯥꯡꯗꯤ ꯃꯧ ꯆꯪꯉꯛꯑꯒ ꯌꯥꯝ ꯂꯩꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯄꯣꯠꯂꯤ ꯕꯦꯛꯁꯦ ꯑꯁꯤꯁꯨ ꯌꯥꯝ ꯄꯥꯝꯅꯩꯌꯦ ꯍꯧꯖꯤꯛꯁꯦ ꯃꯧ ꯑꯌꯥꯝꯕꯅ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯗꯤ ꯃꯥꯟꯅꯗꯦꯗꯅ ꯄꯣꯠꯁꯦ ꯃꯧꯅ ꯁꯨꯒꯨꯝꯕ ꯄꯥꯝꯕ ꯂꯩꯁꯥꯕꯤꯅ ꯂꯩꯒꯨꯝꯕ ꯕꯣꯀꯦꯒꯨꯝꯕ ꯄꯥꯝꯕ ꯑꯗꯩ ꯑꯉꯥꯡ ꯂꯥꯛꯑꯒꯅ ꯑꯃꯨꯛ ꯑꯁꯤꯒꯤ ꯔꯦꯕꯤꯠꯀꯨꯝꯕ ꯑꯁꯨꯃꯥꯏꯅ ꯄꯥꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯗꯣꯏꯕ ꯑꯁꯤꯒꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯀꯖꯦꯡ ꯂꯩ ꯑꯗꯩ ꯀꯣꯛ ꯌꯦꯠ ꯀꯩꯀꯥꯁꯦꯀꯣ ꯁꯤꯗꯤ ꯀꯌꯥꯃꯨꯛ ꯄ꯭ꯔꯥꯏꯁ ꯂꯩ ꯑꯩꯈꯣꯏꯁꯦ ꯀꯖꯦꯡ ꯂꯩꯁꯦ 250 ꯂꯩꯌꯦ ꯑꯗꯨꯒ ꯁꯝꯖꯤꯁꯤꯅ 700 ꯁꯨꯃꯥꯏꯅ ꯂꯩ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯇꯦꯕꯜꯒꯨꯝꯕꯗ ꯊꯝꯕ ꯈꯣꯠꯄ ꯍꯣꯏ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯑꯗꯣ ꯑꯥꯎꯠꯁꯥꯏꯗꯠꯇ ꯂꯩꯕ ꯃꯤꯁꯦ ꯑꯁꯤꯅꯁꯨ ꯍꯦꯟꯅ ꯗꯤꯃꯥꯟ ꯇꯧꯋꯦ ꯃꯣꯏ ꯑꯥꯗ ꯄꯨꯔꯒ ꯁꯨꯝ ꯃꯩꯇꯩꯒꯤꯅꯤ ꯀꯥꯏꯅ ꯎꯠꯆꯅꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯎꯠꯅꯕꯒꯤꯁꯨ ꯄꯨꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯁꯤꯗ ꯀꯁꯇꯃꯔ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯁꯦ ꯈꯔ ꯀꯩ ꯍꯥꯏꯅꯤ ꯊꯕꯛ ꯇꯧꯕ ꯃꯤ ꯀꯩ ꯍꯥꯏꯅꯤ ꯁꯨꯝ ꯐꯣꯔꯃꯦꯜꯒꯨꯝꯕ ꯑꯣꯏꯕ ꯃꯤꯁꯤꯡꯁꯦ ꯑꯅꯝꯕ ꯂꯥꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯨꯝ ꯀꯣꯏꯁꯟꯒ ꯀꯩ ꯍꯥꯏꯅꯤ ꯀꯃꯥꯏꯅ ꯐꯝꯃꯤꯅꯣ ꯈꯣꯠꯂꯤꯅꯣ ꯁꯨꯝ ꯀꯩꯅꯣ ꯍꯥꯏꯕꯤꯔꯛꯄ ꯈꯣꯠꯄ ꯇꯧꯕꯗꯣ ꯀꯩ ꯍꯥꯏꯅꯤ ꯁꯨꯝ ꯍꯥꯏꯗꯤ ꯁꯤꯁꯇꯔ ꯍꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯨꯝ ꯍꯥꯏꯔꯛꯑꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯒꯤ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯀꯩꯀꯩ ꯆꯪꯉꯤ ꯈꯣꯠꯂꯤꯒ ꯁꯨꯝ ꯂꯩꯗꯅ ꯍꯣꯏ ꯑꯗꯣ ꯍꯪꯕ ꯍꯥꯏꯁꯦ ꯌꯥꯝ ꯀꯟꯅ ꯗꯦꯁꯀ꯭ꯔꯥꯏꯕ ꯇꯧꯅꯗꯤ ꯍꯪꯗꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯅꯗꯤ ꯄꯣꯠꯁꯦ ꯂꯥꯛꯑꯒ ꯍꯦꯛ ꯌꯦꯡꯕ ꯀꯥꯟꯗ ꯅꯥꯆꯣꯝꯅꯦ ꯍꯥꯏꯔꯁꯤ ꯈꯜꯂꯁꯦꯕ ꯅꯥꯆꯣꯝ ꯁꯥꯔꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯈꯪꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗ ꯆꯪꯉꯛꯑꯒ ꯅꯣꯏꯁꯦ ꯀꯩꯅ ꯁꯥꯏꯅꯣ ꯁꯤꯕꯨ ꯀꯥꯏꯅꯒ ꯑꯗ ꯑꯩ ꯁꯨꯝ ꯍꯧꯖꯤꯛꯁꯨ ꯍꯪꯉꯝꯃꯤꯀꯣ ꯁꯤꯒꯤ ꯁ꯭ꯇꯦꯟꯁꯦ ꯑꯩꯈꯣꯏ ꯀꯦꯛꯀꯤꯅꯦꯕ ꯁꯦ ꯍꯩꯖꯤꯡ ꯄꯣꯠꯇꯒ ꯊꯥꯡꯒꯠꯅꯕꯗꯣ ꯑꯗ ꯑꯩꯈꯣꯏꯅ ꯐꯖꯅꯕꯩꯗꯃꯛꯇ ꯈꯤꯟꯕꯅꯦꯕ ꯅꯣꯏꯒꯤꯁꯤꯕꯨ ꯌꯣꯜꯂꯤꯔꯣ ꯀꯥꯏꯅꯒ ꯍꯪꯉꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯪꯕꯤꯕꯗꯤ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯁꯦꯅꯤꯌꯔꯕꯨꯗꯤ ꯂꯥꯛꯑꯦ ꯑꯗꯣ ꯑꯌꯥꯝꯕꯅ ꯁꯦꯅꯤꯌꯔꯈꯩꯁꯦ
ꯃꯆꯥ ꯀ ꯄꯨꯔ ꯂꯥꯛꯅꯕꯩꯅ ꯌꯥꯝ ꯀꯟꯅ ꯁꯪꯖꯜꯂꯒ ꯑꯩꯈꯣꯏ ꯑꯗꯨꯗꯨꯅ ꯗꯦꯁꯀ꯭ꯔꯥꯏꯕ ꯇꯧꯔ ꯍꯪꯕꯗꯣ ꯑꯗꯨꯃꯗꯤ ꯄꯥꯛ ꯉꯝꯗ꯭ꯔꯦ ꯃꯣꯏꯁꯨ ꯑꯉꯥꯡ ꯀ ꯁꯦꯟꯅꯔ ꯃꯤ ꯆꯤꯟꯕꯩꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯌꯥꯝꯕ ꯇꯧꯔꯦ ꯑꯣ ꯁꯤꯁꯇꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯥꯏꯍꯥꯛꯇꯪꯗ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕꯤ ꯊꯦꯡꯛ ꯌꯨ ꯁꯤ ꯀꯩ ꯆꯦꯅꯦꯜꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ MM Story Collectionꯒꯤ ꯑꯣꯏꯗꯣꯏꯅꯤ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯋꯥꯔꯤ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯕ꯭ꯔꯗꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯃꯤꯡ ꯁꯥꯂꯨ ꯁꯤꯡꯖꯃꯩ ꯊꯣꯡ ꯂꯩꯀꯥꯏꯗꯩ ꯕ꯭ꯔꯗꯔꯁꯦ ꯀꯩꯅꯣ ꯁꯤꯒꯤ ꯆꯥꯅꯕꯒꯤ ꯐꯪꯉꯛꯄꯁꯦꯀꯣ ꯕ꯭ꯔꯗꯔꯁꯦ ꯑꯇꯣꯞꯄ ꯁ꯭ꯇꯣꯔꯁꯨ ꯍꯥꯡꯉꯝꯗꯨ ꯃꯥꯜꯂꯦꯕꯀꯣ ꯁꯨꯝ ꯀꯔꯤ ꯂꯝꯗ ꯍꯥꯡꯒꯦ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯑꯣꯏꯅ ꯀꯦꯟꯇꯤꯟ ꯑꯣꯏꯅ ꯍꯥꯡꯉꯦꯕꯀꯣ ꯇꯥꯛꯌꯦꯜꯗ IBSDꯅ ꯑꯗꯨꯗ ꯍꯥꯡꯖꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒ ꯁꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯃꯨꯛ ꯁ꯭ꯇꯣꯜ ꯑꯃꯨꯛꯁꯤꯗ ꯑꯃꯨꯛ ꯐꯝꯕꯀꯣ ꯀꯦꯟꯇꯤꯟ ꯃꯃꯤꯡꯁꯦ ꯀꯩꯅꯣ IBSD ꯑꯣ ꯑꯗꯣ ꯕ꯭ꯔꯗꯔꯒꯤꯁꯦ ꯁꯤ ꯐꯨꯗꯁꯨ ꯌꯥꯎ ꯃꯥꯜꯂꯦꯕꯀꯣ ꯁꯤ ꯐꯨꯗ ꯑꯗꯒꯤ ꯆꯤꯛꯀꯟꯒꯨꯝꯕ ꯑꯇꯩ ꯀꯩꯀꯥ ꯌꯥꯎ ꯃꯥꯜꯂꯦ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯚꯦꯖꯤꯇꯦꯔꯤꯌꯟꯁꯨ ꯂꯥꯛꯑꯕꯅꯤꯅ ꯀꯁꯇꯃꯔꯁꯦꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯃꯣꯏꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯚꯦꯖꯤꯇꯦꯔꯤꯌꯟ ꯑꯥꯏꯇꯦꯝꯁꯨ ꯌꯥꯎꯋꯦꯕꯀꯣ ꯚꯦꯖꯤꯇꯦꯔꯤꯌꯟꯒꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯋꯣꯛ ꯅꯨꯡ ꯀꯩꯀꯥ ꯈꯥꯡ ꯅꯨꯡꯁꯤ ꯂꯣꯏꯅꯃꯛ ꯑꯂꯛ ꯂꯣꯏꯅ ꯇꯧꯋꯦꯕꯀꯣ ꯍꯥꯏꯗꯤ ꯇꯣꯉꯥꯟꯅ ꯂꯣꯏꯅ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣꯗꯗꯤ ꯚꯦꯖꯀ ꯆꯤꯛꯀꯟꯒ ꯁꯤꯗꯤ ꯑꯃꯨꯛ ꯇꯣꯉꯥꯜꯂꯦꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯦꯂꯔꯖꯤ ꯑꯣꯏꯕ ꯃꯤ ꯂꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯐꯨꯗꯇꯁꯨ ꯑꯦꯂꯔꯖꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯆꯤꯛꯀꯟ ꯑꯥꯏꯇꯦꯝꯗꯁꯨ ꯁꯨꯝ ꯍꯪꯒꯣꯏꯕ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨꯗꯨꯅ ꯋꯣꯛꯀꯨꯝꯕ ꯑꯩꯈꯣꯏ ꯈꯥꯡꯒꯨꯝꯕ ꯑꯦꯅꯤ ꯑꯥꯏꯇꯦꯝ ꯈꯨꯗꯤꯡꯃꯛ ꯚꯦꯖꯀꯤꯅ ꯚꯦꯖꯀꯤ ꯆꯤꯛꯀꯟꯒꯤꯅ ꯆꯤꯛꯀꯟꯒꯤ ꯂꯣꯏ ꯇꯣꯉꯥꯟ ꯂꯣꯏ ꯊꯝꯃꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ ꯑꯗꯣ ꯕ꯭ꯔꯗꯔ ꯍꯣꯏꯒꯤ ꯀꯩꯅꯣ ꯐꯨꯗꯁꯤꯡꯁꯦꯀꯣ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥꯗꯒꯤ ꯍꯧꯒꯦ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯈꯣꯏ 50ꯗꯩ ꯍꯧꯋꯦ ꯀꯩꯁꯨ ꯌꯥꯝ ꯇꯥꯡꯅ ꯑꯝꯇ ꯌꯣꯟꯗꯦꯗ ꯍꯥꯏꯗꯤ ꯍꯣꯡꯅ ꯂꯣꯏ ꯌꯣꯜꯂꯦꯕ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯄ꯭ꯔꯥꯏꯁꯁꯦꯀꯣ ꯃꯦꯂꯥ ꯍꯥꯏꯁꯦ ꯄꯣꯠ ꯍꯣꯡꯒꯗꯕꯅꯤ ꯍꯣꯡꯅ ꯂꯣꯏ ꯌꯣꯜꯂꯦꯕ ꯃꯦꯂꯥ ꯍꯥꯏꯁꯤꯗꯤ ꯄꯣꯠ ꯍꯣꯡꯒꯗꯕꯅꯦꯕꯀꯣ ꯑꯗꯣ ꯕ꯭ꯔꯗꯔ ꯁꯨꯝ ꯀꯁꯇꯃꯔꯁꯤꯡꯅꯅꯦꯀꯣ ꯄꯣꯠ ꯂꯩꯕꯗ ꯁꯨꯝ ꯄꯥꯝꯅ ꯗꯤꯃꯥꯟ ꯂꯩꯅ ꯁꯨꯝ ꯆꯥꯅꯕꯗꯣ ꯀꯔꯝꯕꯅ ꯍꯦꯟꯒꯦ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯤ ꯀꯁꯇꯃꯔꯁꯤꯡꯒꯤ ꯗꯤꯃꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯤ ꯐꯨꯗ ꯑꯥꯏꯇꯦꯝꯅ ꯍꯦꯜꯂꯦ ꯀꯩꯒꯤꯅꯣꯗ ꯆꯤꯛꯀꯟꯒꯨꯝꯕꯁꯦ ꯑꯗꯨꯝ ꯂꯩꯔꯛ ꯈꯨꯜꯂꯛꯇꯁꯨ ꯑꯗꯨꯝ ꯄꯪꯌꯥꯝ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯅ ꯁꯤ ꯐꯨꯗ ꯑꯥꯏꯇꯦꯝꯒꯨꯝꯕꯅꯗꯤ ꯍꯦꯜꯂꯦ ꯌꯥꯎꯕ ꯁꯤ ꯐꯨꯗ ꯑꯥꯏꯇꯦꯝꯁꯦ ꯀꯩ ꯌꯥꯎ ꯁꯤ ꯐꯨꯗ ꯑꯥꯏꯇꯦꯝꯁꯦ ꯑꯩꯈꯣꯏꯅ ꯑꯣꯛꯇꯣꯄꯁ ꯌꯥꯎꯔꯦ ꯑꯗꯒꯤꯗꯤ ꯄ꯭ꯔꯥꯎꯟ ꯌꯥꯎꯔꯦ ꯁ꯭ꯔꯤꯝ ꯌꯥꯎꯔꯦ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄꯁꯤꯁꯨ ꯅꯣꯡꯃꯒꯤ ꯑꯐꯪꯕꯗꯣ ꯑꯅꯪꯕꯗꯣ ꯂꯣꯏ ꯀ꯭ꯔꯦꯞꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯂꯣꯏ ꯌꯥꯎꯋꯦꯕꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯀꯟꯅꯗꯤ ꯁꯨꯗ꯭ꯔꯦ ꯑꯗꯨꯗꯣ ꯑꯥꯏꯇꯦꯝꯗꯣ ꯑꯣꯏꯅ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯣꯛꯇꯣꯄꯁ ꯄ꯭ꯔꯥꯎꯟ ꯑꯗꯩ ꯁ꯭ꯔꯤꯝ ꯁꯨꯃꯥꯏꯅ ꯌꯥꯎꯋꯦ ꯕ꯭ꯔꯗꯔ ꯑꯗꯣ ꯀꯁꯇꯃꯔꯅ ꯍꯥꯏꯗꯤ ꯀꯁꯇꯃꯥꯏꯁꯀꯨꯝꯕ ꯇꯧꯕ ꯂꯩꯗꯅ ꯑꯣꯛꯇꯣꯄꯁ ꯉꯥꯛꯇ ꯍꯥꯞꯄꯤꯔꯛꯑꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯕ꯭ꯔꯥ ꯑꯗꯨꯁꯨ ꯂꯣꯏ ꯀꯁꯇꯃꯥꯏꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏ ꯇꯧꯋꯦ ꯍꯥꯏꯗꯤ ꯑꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯔꯤꯝ ꯆꯥꯅꯤꯡꯗꯦ ꯑꯣꯛꯇꯣꯄꯁ ꯆꯥꯅꯤꯡꯉꯤ ꯀ꯭ꯔꯦꯞ ꯆꯥꯅꯤꯡꯉꯤ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯒ꯭ꯔꯦꯚꯤ ꯑꯣꯏꯍꯟꯕꯤꯔꯛꯎ ꯑꯗꯨ ꯀꯁꯇꯃꯔꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇꯅꯦ ꯍꯥꯏꯗꯤ ꯃꯤꯛꯁ ꯇꯧꯁꯜꯂꯁꯨ ꯑꯗꯨꯝ ꯌꯥꯏ ꯂꯣꯏ ꯌꯥꯏ ꯀꯁꯇꯃꯔꯁꯤꯗꯤ ꯒꯣꯠꯅꯤꯗꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯦꯜꯁ ꯇꯧꯕ ꯑꯩꯈꯣꯏꯒꯤꯗꯤ ꯀꯁꯇꯃꯔꯗꯤ ꯏꯁꯣꯔꯒꯨꯝꯕꯅꯦꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯣꯏꯅ ꯍꯥꯏꯕꯁꯤꯡ ꯂꯣꯏ ꯑꯄꯥꯝꯕ ꯑꯗꯒꯤꯗꯤ ꯃꯣꯏꯅ ꯄꯥꯝꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯍꯣꯏꯅ ꯁꯤ ꯄꯣꯠ ꯐꯝꯕꯁꯦ ꯃꯤ ꯀꯌꯥꯃꯨꯛ ꯐꯪꯒꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯦꯔꯥꯎꯟ ꯃꯤ 7-9ꯃꯨꯛ ꯂꯩ ꯁꯤꯒꯤ ꯀꯩꯅꯣ ꯀꯤꯆꯟꯁꯤꯒꯤ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯁꯔꯚꯤꯁꯀꯤ ꯍꯥꯏꯗꯤ ꯃꯥꯏ ꯇꯣꯉꯥꯟꯅꯀꯣ ꯚꯦꯖꯀꯤ ꯑꯗꯩ ꯆꯤꯛꯀꯟꯒꯤ ꯑꯗꯨꯗ ꯑꯗꯣ ꯀꯁꯇꯃꯔꯁꯦ ꯌꯥꯝ ꯂꯥꯛꯄ꯭ꯔꯥ ꯁꯤꯠꯄ꯭ꯔꯥ ꯀꯩ ꯍꯥꯏꯅꯤ ꯁꯤꯠꯈꯤꯕ ꯅꯨꯃꯤꯠꯀ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯟꯗꯛ ꯑꯗꯨꯝ ꯅꯣꯔꯃꯦꯜꯂꯤꯗꯤ ꯁꯤꯠꯂꯦꯕꯀꯣ ꯍꯥꯏꯗꯤ ꯉꯔꯥꯡꯒꯨꯝꯕꯗꯤ ꯈꯤꯇꯪ ꯂꯠꯂꯦ ꯅꯍꯥꯟꯒꯤꯗꯨꯗꯒꯤꯗꯤꯀꯣ ꯍꯥꯏꯗꯤ ꯅꯍꯥꯟꯒꯤꯗꯨꯅ ꯑꯃꯨꯛ ꯁꯟꯗꯦꯁꯨ ꯑꯣꯏꯕ ꯑꯗꯩ ꯅꯣꯡꯃ ꯄꯥꯟꯕꯁꯨ ꯑꯣꯏꯕ ꯃꯌꯥꯝꯁꯦ ꯁꯨꯇꯤ ꯂꯩꯔꯤꯉꯩꯗ ꯂꯣꯏ ꯀꯣꯏꯊꯣꯔꯛꯄ ꯑꯗꯨꯒ ꯉꯔꯥꯡꯒꯨꯝꯕꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯂꯠꯂꯦ ꯉꯔꯥꯡꯒꯨꯝꯕꯁꯤꯗ ꯑꯃꯨꯛ ꯈꯤꯇꯪ ꯂꯠꯂꯦꯕꯀꯣ ꯅꯍꯥꯟꯗꯤ ꯁꯤꯒꯨꯝꯕ ꯇꯥꯏꯃꯤꯡꯁꯤꯗꯤ ꯄꯨꯔꯥ ꯐꯨꯜ ꯑꯣꯏꯌꯦꯕꯀꯣ ꯉꯔꯥꯡꯅ ꯑꯃꯨꯛ ꯈꯤꯇꯪ ꯂꯠꯂꯦ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯑꯗꯨꯑꯣꯏꯁꯨ ꯃꯤꯗꯤ ꯂꯣꯏ ꯂꯥꯛꯑꯦ ꯃꯤꯗꯤ ꯂꯣꯏ ꯂꯥꯛꯑꯦꯕ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯗꯣ ꯕ꯭ꯔꯗꯔ ꯍꯣꯏꯒꯤꯁꯦ ꯃꯐꯝꯁꯨ ꯆꯥꯎ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯗꯤꯄꯣꯖꯤꯠ ꯇꯧꯕꯗ ꯄꯩꯁꯥꯁꯦꯀꯣ ꯑꯗꯨꯝ ꯌꯥꯝꯃꯝꯗꯨ ꯃꯥꯜꯂꯦ ꯑꯇꯩꯒ ꯌꯦꯡꯅꯔ ꯁ꯭ꯇꯣꯔꯗꯀꯣ ꯀꯌꯥꯃꯨꯛꯀ ꯁꯨꯝ ꯍꯥꯏꯒꯦ ꯗꯤꯄꯣꯖꯤꯠꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯆꯥꯎꯔꯦ ꯍꯥꯏꯗꯤ ꯄꯩꯁꯥ ꯑꯣꯏꯅꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯆꯥꯎꯋꯦꯕ ꯄꯩꯁꯥ ꯀꯩꯅꯣꯒꯤ ꯑꯣꯏꯅꯗꯤ ꯗꯤꯄꯣꯖꯤꯠꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯆꯥꯎꯋꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤꯁꯨ ꯁꯤꯟ ꯂꯥꯡꯒꯤ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯕꯅꯤꯅꯀꯣ ꯑꯗꯨ ꯃꯣꯏꯒꯤꯁꯨ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯐꯅꯕ ꯑꯗꯣ ꯂꯣꯏꯅꯃꯛ ꯑꯗꯨꯒꯤꯗꯤ ꯑꯗꯨꯝ ꯃꯦꯅꯦꯖ ꯇꯧꯃꯤꯟꯅꯔꯤ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯕ꯭ꯔꯗꯔ ꯑꯗꯣ ꯀꯁꯇꯃꯔꯁꯤꯡꯗ ꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯗ ꯁꯨꯝ ꯕ꯭ꯔꯗꯔ ꯑꯣꯏꯅ ꯍꯥꯏꯅꯤꯡꯕ ꯁꯨꯝ ꯍꯥꯏꯕꯤꯌꯨꯅꯦ ꯍꯥꯏꯗꯤ ꯀꯩꯁꯨ ꯌꯥꯝ ꯊꯣꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯐꯖꯅ ꯑꯗꯨꯝ ꯁꯔꯚꯤꯁ ꯇꯧꯒꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯀꯁꯇꯃꯔꯒꯤ ꯑꯄꯥꯝꯕꯁꯨ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯔ ꯑꯩꯈꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯔꯒꯅꯥꯏꯖꯔ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯀꯁꯇꯃꯔꯒꯤ ꯑꯄꯥꯝꯕ ꯑꯗꯨꯒ ꯁꯣꯏꯗꯕ ꯉꯥꯝꯗꯕ ꯁꯤ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯉꯥꯏꯍꯥꯛꯇꯪꯗ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕꯩ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯕ꯭ꯔꯗꯔ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯕ꯭ꯔꯗꯔ ꯁꯤꯒꯤ ꯁ꯭ꯇꯣꯜꯁꯦ ꯐꯝꯕꯗꯅꯦꯀꯣ ꯕ꯭ꯔꯗꯔ ꯍꯣꯏꯅ ꯀꯩ ꯍꯥꯏꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯊꯦꯡꯅꯕ ꯁꯨꯝ ꯍꯥꯏꯕꯤꯌꯨꯅꯦ ꯑꯧ ꯑꯋꯥ ꯅꯨꯡꯉꯥꯏꯁꯦ ꯃꯤ ꯈꯔ ꯆꯤꯜꯂꯀꯥꯟꯗ ꯈꯔ ꯑꯗꯨꯝ ꯋꯥꯏ ꯑꯗꯨꯕꯨ
ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯗꯔ ꯑꯗꯣ ꯁꯤꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯒꯤꯁꯦꯀꯣ ꯀꯩꯀꯩ ꯐ꯭ꯂꯦꯚꯔ ꯌꯥꯎꯕꯤꯒꯦ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯁꯤꯗ ꯂꯩꯔꯦ ꯐ꯭ꯂꯦꯚꯔꯗꯤ ꯕꯇꯔ ꯁ꯭ꯀꯣꯆ ꯌꯥꯎꯔꯦ ꯚꯦꯅꯤꯂꯥ ꯌꯥꯎꯔꯦ ꯕ꯭ꯂꯨꯕꯦꯔꯤ ꯌꯥꯎꯔꯦ ꯆꯣꯀ꯭ꯂꯦꯠ ꯌꯥꯎꯔꯦ ꯑꯗꯣ ꯃꯤꯛꯁꯇ ꯕꯇꯔ ꯁ꯭ꯀꯣꯆꯀ ꯕ꯭ꯂꯨꯕꯦꯔꯤꯒ ꯚꯦꯅꯤꯂꯥꯒ ꯆꯣꯀ꯭ꯂꯦꯠꯀ ꯑꯗꯣ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥꯗꯩ ꯍꯧꯒꯦ 50 ꯉꯥꯛꯇꯅꯦ 50 ꯉꯥꯛꯇ ꯅꯣꯏ ꯐ꯭ꯂꯦꯚꯔ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯐ꯭ꯂꯦꯚꯔꯁꯦ ꯃꯤꯅ ꯄꯥꯝꯅꯕ ꯍꯥꯏꯗꯤ ꯂꯩꯗꯅ ꯐ꯭ꯂꯦꯚꯔꯁꯦ ꯀꯔꯝꯕ ꯏꯄꯥꯝ ꯄꯥꯝꯅꯒꯦ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯚꯦꯅꯤꯂꯥꯒꯨꯝꯕ ꯕ꯭ꯂꯨꯕꯦꯔꯤꯒꯨꯝꯕꯁꯨ ꯑꯗꯨꯝ ꯃꯤꯅ ꯑꯌꯥꯝꯕ ꯄꯥꯝꯅꯩ ꯆꯣꯀ꯭ꯂꯦꯠꯁꯨ ꯄꯥꯝꯅꯩ ꯑꯌꯥꯝꯕꯅ ꯄꯥꯝꯅꯕ ꯐ꯭ꯂꯦꯚꯔ ꯉꯥꯛꯇ ꯑꯣꯏꯅ ꯁꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯟꯕꯁꯤꯗꯀꯣ ꯀꯩ ꯁꯤꯠꯄ ꯅꯨꯃꯤꯠꯇꯣ ꯀꯔꯝꯕ ꯏꯁꯤꯠ ꯁꯤꯠꯀꯦ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯁꯤꯠꯄꯁꯦ ꯑꯗꯨꯝ ꯁꯟꯗꯦꯒꯨꯝꯕꯁꯦ ꯑꯌꯥꯝꯕ ꯁꯤꯠꯂꯦ ꯁꯤ ꯃꯇꯝꯗꯅ ꯕ꯭ꯔꯗꯔ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣ ꯆꯍꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦꯀꯣ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯇꯣꯏꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯕ꯭ꯔꯗꯔꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯑꯋꯥ ꯅꯨꯡꯉꯥꯏꯁꯦ ꯍꯣꯏ ꯏꯔꯥꯡ ꯀꯩꯅꯣ ꯇꯧꯕ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯍꯟꯗꯛ ꯆꯍꯤ ꯍꯧꯒꯠꯂꯛꯄꯁꯦ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯖꯅꯤꯡꯉꯥꯏꯅ ꯁꯤ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯕ꯭ꯔꯗꯔ ꯁꯤꯁꯦ ꯗꯨꯀꯥꯟꯁꯦ ꯁ꯭ꯇꯣꯔꯁꯦ ꯃꯐꯝ ꯀꯥꯏ ꯂꯩ ꯁꯤ ꯃꯐꯝꯁꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗꯁꯨ ꯂꯩ ꯎꯔꯤꯄꯣꯛꯇꯁꯨ ꯂꯩ ꯑꯗꯣ ꯁꯒꯣꯜꯕꯟꯗꯁꯨ ꯂꯩ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ IGPSꯀ ꯊꯥꯒꯠꯄ꯭ꯔꯥ ꯁꯨꯝ ꯊꯥꯒꯠꯂꯦ ꯀꯩ ꯍꯥꯏꯅ ꯍꯥꯡꯒꯦ ꯀꯩꯅꯣ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯣꯐꯇꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯡꯉꯦ ꯁꯣꯐꯇꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯕ꯭ꯔꯗꯔ ꯍꯣꯏ ꯌꯥꯏ ꯃꯐꯝꯗ ꯂꯩ ꯀꯀꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯇꯣꯀꯦꯟ ꯌꯨꯝꯈꯥꯝ ꯇꯥꯒꯦꯜ ꯀꯣꯂꯣꯝ ꯂꯩꯀꯥꯏ ꯀꯀꯥ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯦꯂꯥꯁꯦ ꯁꯤꯟꯕꯗꯅꯦꯀꯣ ꯀꯀꯥ ꯍꯣꯏꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯊꯦꯡꯅꯕꯗ ꯁꯨꯝ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯋꯥꯕꯒꯤꯗꯤ ꯍꯧꯒꯠꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯊꯤꯅ ꯋꯥꯈ꯭ꯔꯦꯀꯣ ꯆꯤꯆꯦꯒ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯁꯦ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯋꯥꯔꯤ ꯁꯥꯟꯁꯦ ꯑꯩꯌꯥ ꯃꯁꯛ ꯑꯗꯨꯒ ꯐꯖꯔꯒ ꯋꯥꯔꯤ ꯁꯥꯟꯁꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯅꯥꯗꯤꯌꯥ ꯍꯥ ꯍꯦꯂꯤꯌꯥ ꯀꯩ ꯀ꯭ꯂꯥꯁꯇ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯕ Class Nazari tamda nari. ꯀꯩ ꯁ꯭ꯀꯨꯜꯗ Sesibioda. ꯁꯤꯕꯣꯗ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯔꯝꯗꯧ ꯃꯥꯜꯂꯦ ꯅꯪꯁꯦ ꯔꯦꯛ ꯆꯟꯕ꯭ꯔꯥ Ha? ꯔꯦꯛ ꯆꯟꯕ꯭ꯔꯥ Charlie? ꯆꯜꯂꯦ ꯀꯌꯥ ꯆꯜꯂꯤꯕ Kamu kau dah. ꯀꯥꯎꯔꯦ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯃꯟꯗꯅ ꯅꯪ ꯃꯃꯥꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ Desmi. ꯍꯥ Desmi. ꯅꯦꯁꯃꯤ ꯕꯥꯏꯗꯤ Lagi Herojit. ꯍꯦꯔꯣꯖꯤ ꯑꯣ ꯅꯪꯅ ꯀꯔꯟ ꯇꯥ ꯂꯩꯔꯦ ꯅꯪꯅ ꯀꯔꯟ ꯇꯥ ꯂꯩꯔꯦ ꯀꯩ ꯂꯝꯗꯩꯅꯣ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯉꯥꯏꯌꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯥꯟꯅꯕ ꯂꯥꯎ 오케이 산으로 브라더ꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯤꯡ ꯃꯨꯀꯦꯁ ꯁꯃꯨꯈꯣꯛꯇꯩ ꯑꯣꯏꯗꯣꯏꯕ 브라더ꯒꯤ ꯁ꯭ꯇꯣꯔꯒꯤ ꯃꯃꯤꯡ ꯁ꯭ꯇꯣꯔꯗ ꯗꯤꯄꯛ ꯁ꯭ꯅꯤꯀꯔ ꯖꯣꯟ ꯍꯥꯏꯔ ꯂꯩꯕꯅꯦ IGPS ꯀꯩꯀꯥ IGPS ꯗꯤꯄꯛ ꯁ꯭ꯅꯤꯀꯔ ꯖꯣꯟ ꯍꯥꯏꯔ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇꯅ ꯗꯤꯄꯛ ꯍꯤꯖꯝ ꯍꯥꯏꯔ ꯂꯩꯕꯅꯦ ꯁꯤꯗꯁꯨ ꯂꯩꯔꯦꯀꯣ 브라더 ꯍꯣꯏꯒꯤꯁꯦꯀꯣ ꯀꯩ ꯍꯥꯏꯅꯤ ꯍꯦꯛ ꯌꯦꯡꯕꯗ ꯀꯁꯇꯃꯔꯁꯤꯡꯁꯦ ꯌꯥꯝ ꯂꯩꯕꯣꯏ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯑꯣꯐꯔ ꯊꯥꯕ꯭ꯔꯥ ꯑꯣꯐꯔ ꯊꯥꯏ ꯑꯣꯐꯔꯁꯦ ꯑꯩꯈꯣꯏ ꯑꯣꯔꯤꯖꯤꯅꯦꯜ ꯉꯥꯛꯇꯅꯦꯕ ꯁꯤ ꯊꯝꯃꯤꯁꯦ ꯑꯣꯔꯤꯖꯤꯅꯦꯜꯁꯤꯡꯁꯤꯅ ꯑꯩꯈꯣꯏ 3000ꯗꯅꯦ 5000ꯕꯨ ꯂꯩꯕ MRPꯁꯦ ꯁꯤ ꯑꯗꯨꯝ 1500 ꯐ꯭ꯂꯦꯠꯇ ꯑꯣꯏꯅ ꯄꯤꯕꯅꯦꯕꯀꯣ ꯀꯣꯄꯤꯒꯤꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯑꯣꯐꯔꯗꯤ ꯑꯗꯨꯝ ꯄꯤꯔ ꯊꯝꯃꯕꯅꯦ ꯐ꯭ꯂꯦꯠꯇ ꯑꯗꯨꯝ ꯑꯗꯣ ꯕ꯭ꯔꯗꯔ ꯁꯤ ꯈꯣꯡꯎꯞꯁꯤꯡꯁꯦꯀꯣ ꯑꯥꯗꯩ ꯀꯩ ꯍꯥꯏꯅꯤ ꯃꯄꯥꯟ ꯂꯝꯗꯩ ꯆꯦꯟꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯁꯨꯝ ꯂꯩꯗꯅ ꯂꯧꯕ ꯈꯣꯠꯄꯗꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯂꯧꯔꯤꯅꯦ ꯑꯗꯨꯃꯥꯏꯅ ꯃꯐꯝ ꯌꯥꯝ ꯌꯥꯝꯃꯦ ꯂꯧꯕꯒꯤꯗꯤ ꯃꯐꯝ ꯑꯗꯨꯝ ꯌꯥꯝꯃꯦ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥꯃꯨꯛꯇꯒꯤ ꯁ꯭ꯇꯥꯔꯠ ꯑꯣꯏ ꯄ꯭ꯔꯥꯏꯁꯁꯦ ꯁꯤꯗ ꯂꯩꯁꯤꯗꯤ ꯐ꯭ꯂꯦꯠꯇ ꯑꯗꯨꯝ 1,500 ꯂꯣꯏ ꯄꯤꯔꯦ MRPꯕꯨꯗꯤ 4000 ꯂꯩꯕ 5000 ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯅꯤꯕꯀꯣ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯑꯃ ꯂꯧꯕ ꯀꯥꯟꯗ 1500ꯒꯤ ꯑꯗꯨꯝ ꯐ꯭ꯂꯦꯠꯇ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯄꯤꯔꯦ ꯐ꯭ꯂꯦꯠꯇ ꯉꯥꯛꯇ ꯂꯣꯏ ꯄꯤꯌꯦꯕꯀꯣ ꯑꯦꯅꯤ ꯑꯃ ꯂꯧꯕꯗ ꯑꯗꯨꯝ ꯕ꯭ꯔꯗꯔ ꯍꯣꯏꯒꯤꯁꯦ ꯑꯗꯨꯝ ꯐꯝꯃꯛꯄꯗꯒꯤ ꯁꯤꯠꯂꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯀꯌꯥꯃꯨꯛ ꯁꯨꯝ ꯁꯤꯠꯂꯒꯦ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯈꯔ ꯑꯗꯨꯝ ꯆꯠꯂꯤ ꯆꯥꯛꯆꯥꯕꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯀꯣ ꯁꯤꯠꯄ ꯅꯨꯃꯤꯠ ꯀꯔꯝꯕꯗ ꯏꯁꯤꯠ ꯁꯤꯠꯂꯦ ꯁꯟꯗꯦ ꯅꯨꯃꯤꯠꯁꯦ ꯅꯍꯥꯟ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯗ ꯏꯁꯤꯠ ꯁꯤꯠꯂꯦ ꯃꯤꯁꯤꯒ ꯑꯗꯨꯝ ꯁ꯭ꯇꯣꯔ ꯑꯇꯩꯗꯁꯨ ꯍꯥꯏꯔꯦꯕꯀꯣ ꯁꯟꯗꯦ ꯅꯨꯃꯤꯠꯁꯦ ꯏꯁꯤꯠ ꯁꯤꯠꯂꯦꯅ ꯑꯗꯨꯝ ꯍꯥꯏꯔꯦꯕꯀꯣ ꯈꯣꯡꯁꯦ ꯄꯨꯃꯥ ꯀꯩꯀꯥ ꯑꯇꯩ ꯄꯨꯃꯥꯅ ꯑꯌꯥꯝꯕ ꯑꯣꯏ ꯑꯦꯗꯤꯁꯨ ꯌꯥꯎꯋꯦ ꯑꯗꯨꯝ ꯕ꯭ꯔꯥꯟꯗꯤ ꯔꯤꯕꯣꯛꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯃꯤꯛꯁ ꯑꯣꯏꯅ ꯀꯩꯅꯣ ꯐꯤꯃꯦꯜꯁꯒ ꯃꯦꯜꯁꯒ ꯂꯣꯏ ꯃꯤꯛꯁ ꯇꯧꯋꯦꯕꯀꯣ ꯍꯣꯏ ꯑꯇꯩ ꯄꯝ ꯁꯨꯁ ꯅꯠꯇꯕ ꯑꯇꯩ ꯀꯩꯀꯩꯗꯤ ꯌꯥꯎꯋꯦ ꯑꯗꯨꯝ ꯌꯥꯎꯔꯦ ꯁ꯭ꯅꯤꯀꯔ ꯌꯥꯎꯔꯦ ꯁ꯭ꯄꯣꯔꯠ ꯁꯨ ꯌꯥꯎꯔꯦ ꯑꯗꯨꯝ ꯁꯥꯟꯅꯕꯒꯤ ꯑꯗꯨꯝ ꯕꯨꯠꯁꯀꯨꯝꯕꯁꯨ ꯌꯥꯎꯋꯦ ꯃꯤꯂꯤꯇꯔꯤꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯗꯒꯤ ꯏꯁꯇꯨꯠ ꯌꯥꯎꯔꯦ ꯃꯤꯛꯁ ꯂꯣꯏꯅ ꯇꯧꯔꯦ ꯑꯗꯨꯝ ꯌꯥꯎꯔꯦ ꯁꯨꯅꯕ ꯂꯣꯏ ꯇꯧꯔꯦꯕꯀꯣ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯩꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦꯕ ꯏꯁꯇꯨꯠ ꯀꯩꯀꯥꯁꯦꯀꯣ
ꯁ꯭ꯇꯣꯜꯁꯦ ꯆꯥꯎ ꯃꯥꯜꯂꯦ ꯑꯗꯣ ꯕ꯭ꯔꯗꯔ ꯍꯣꯏꯒꯤꯁꯦ ꯁꯤ ꯗꯤꯄꯣꯖꯤꯠ ꯇꯧꯕꯗ ꯄꯩꯁꯥ ꯀꯌꯥꯃꯨꯛꯀ ꯆꯪꯒꯦ? ꯄꯩꯁꯥꯁꯦ ꯆꯞ ꯆꯥꯕꯤ ꯁꯤꯒꯤꯗꯤ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯍꯥꯏꯅꯗ꯭ꯔꯤ ꯑꯗꯣ ꯈꯔꯗꯤ ꯑꯗꯨꯝ ꯆꯪꯉꯦ ꯗꯤꯄꯣꯖꯤꯠ ꯈꯔꯗꯤ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯐꯨꯜ ꯇꯧꯗ꯭ꯔꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯧꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯗꯤꯄꯛꯇꯣ ꯃꯥꯅ ꯕ꯭ꯔꯗꯔ ꯗꯤꯄꯛꯇ ꯇꯧꯕꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯄꯩꯁꯥꯁꯦꯀꯣ ꯍꯟꯖꯤꯟ ꯉꯝꯅꯤ ꯈꯟꯕ꯭ꯔꯣ ꯄꯣꯠ ꯌꯣꯟꯕꯗ? ꯑꯗꯨꯗꯤ ꯍꯟꯖꯤꯟꯕꯗꯤ ꯉꯝꯅꯤ ꯈꯜꯂꯦ ꯊꯥ ꯑꯃꯅꯤꯅꯀꯣ ꯁꯥꯡꯉꯤꯗꯅ ꯃꯇꯝꯗꯣ ꯉꯝꯅꯤ ꯑꯗꯨꯒꯤꯗꯤ ꯖꯅꯋꯥꯔꯤ ꯗꯦꯠ 20 ꯐꯥꯎꯅꯦꯕ ꯇꯧꯗꯣꯏꯁꯦꯀꯣ. ꯉꯝꯕꯁꯨ ꯑꯣꯏꯔꯁꯅꯨ. ꯍꯣꯏ ꯉꯝꯕꯁꯨ ꯑꯣꯏꯔꯁꯅꯨ. ꯑꯗꯣ ꯕ꯭ꯔꯗꯔ ꯁꯨꯝ ꯕ꯭ꯔꯗꯔ ꯍꯣꯏꯅ ꯄꯣꯠ ꯀꯩꯀꯥ ꯂꯩꯕꯁꯦꯀꯣ ꯀꯩ ꯍꯥꯏꯅꯤ ꯀꯁꯇꯃꯔꯁꯦ ꯂꯥꯛꯄꯒꯤ ꯇꯥꯏꯃꯤꯡ ꯀꯩꯀꯥꯁꯦ ꯁꯨꯝ ꯍꯥꯏꯕꯤꯌꯨ. ꯂꯥꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯦ ꯑꯗꯨꯝ ꯁꯤ ꯄꯨꯡ 2ꯗꯩ ꯍꯧꯋꯤꯗꯅꯀꯣ ꯄꯨꯡ 2ꯗꯩ ꯍꯧꯕꯅꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯆꯠꯂꯨꯕ ꯍꯥꯡꯗ꯭ꯔꯤꯀꯥꯟꯗ ꯀꯁꯇꯃꯔ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯦ ꯉꯔꯥꯡꯁꯨ ꯉꯥꯏꯔꯝꯃꯦ ꯉꯁꯤꯁꯨ ꯉꯥꯏꯔꯝꯃꯦ ꯑꯗꯨꯝ ꯑꯗꯨꯗꯩ ꯍꯥꯡꯕꯗꯒꯤ ꯑꯗꯨꯝ ꯃꯤ ꯑꯗꯨꯝ ꯅꯨꯡꯁꯤꯗꯅ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯄꯦꯖꯇꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯔ ꯈꯣꯠꯂꯒ ꯊꯥꯒꯠꯆꯕꯅꯦꯕꯀꯣ ꯑꯗꯨ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯦ ꯑꯗꯨꯒ ꯑꯗꯨꯝ ꯄꯨꯡ ꯁꯤꯗ ꯑꯗꯨꯝ ꯂꯩ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯕ꯭ꯔꯥ? ꯁꯤꯗ ꯑꯗꯨꯝ ꯊꯥꯏ ꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯄꯨꯡ 9, 10 ꯑꯁ꯭ꯋꯥꯏꯐꯥꯎ ꯑꯗꯨꯝ ꯑꯣꯄꯟ ꯑꯣꯏꯌꯦ ꯑꯗꯨꯝ ꯃꯤ ꯈꯔ ꯈꯔꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦ. ꯃꯤ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯑꯗꯨꯝ ꯁꯤꯠꯂꯦꯕꯀꯣ. ꯑꯗꯣ ꯕ꯭ꯔꯗꯔ ꯆꯍꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯑꯗꯣ ꯆꯍꯤ ꯂꯣꯏꯔꯛꯄꯒꯤ ꯀꯩ ꯍꯥꯏꯅꯤ ꯕ꯭ꯔꯗꯔ ꯍꯣꯏ ꯏꯃꯥꯟꯅꯕꯁꯤꯡꯒ ꯀꯩ ꯍꯥꯏꯅꯤ ꯁꯨꯝ ꯇ꯭ꯔꯤꯞꯀ ꯂꯩꯗꯅ ꯆꯠꯄꯒꯤ ꯈꯣꯠꯄꯒꯤ ꯁꯨꯝ ꯄ꯭ꯂꯥꯟꯒ ꯂꯩꯕ ꯁꯨꯝ ꯍꯥꯏꯕꯤꯌꯨ. ꯄ꯭ꯂꯥꯟꯁꯦ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯂꯩꯌꯦ ꯑꯗꯣ ꯆꯠꯆꯕꯤ ꯍꯥꯏꯕꯗꯤ ꯉꯝꯗꯦꯀꯣ ꯂꯩ ꯑꯗꯨꯝ ꯄꯨꯟꯁꯤ ꯈꯣꯠꯁꯤ ꯑꯗꯨꯗꯤ ꯍꯥꯏꯅꯔꯤ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯂꯩ ꯍꯥꯏꯇꯥꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯕ꯭ꯔꯗꯔ ꯉꯥꯏꯍꯥꯛꯇꯪꯗ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕꯒꯤ. ꯊꯦꯡꯛ ꯌꯨ. ꯌꯥꯔꯕ? ꯅꯤꯅꯦ ꯁꯤꯒꯤ ꯁ꯭ꯇꯣꯜꯁꯦꯀꯣ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯙꯤꯕꯤ ꯉꯥꯛꯇ ꯄꯣꯠꯂꯣꯏ ꯁꯦꯠꯄꯤ ꯉꯥꯛꯇ ꯌꯣꯜꯂꯦꯕꯀꯣ. ꯑꯗꯣ ꯌꯣꯟꯕꯁꯦ ꯀꯩ ꯍꯥꯏꯅꯤ ꯀꯌꯥꯝ ꯁꯤꯠꯂꯒꯦ ꯁꯨꯝ ꯐꯦꯁꯇꯤꯚꯦꯜꯁꯦ ꯀꯔꯝ ꯀꯥꯟꯗꯩ ꯍꯧꯒꯦ ꯁꯨꯝ ꯍꯥꯏꯕꯤꯌꯨ. ꯀꯩꯅꯣꯒꯤ ꯍꯟꯗꯛꯀꯤ ꯗꯤꯁꯦꯝꯕꯔ ꯗꯦꯠ 20ꯗꯒꯤ ꯍꯧꯕꯅꯦꯕꯀꯣ ꯑꯗꯨꯒ ꯖꯅꯋꯥꯔꯤ ꯗꯦꯠ 20 ꯐꯥꯎ ꯇꯧꯗꯣꯏꯕ ꯊꯥ ꯑꯃ ꯑꯗꯨꯒ ꯍꯧꯗꯤꯉꯥꯏ ꯑꯣꯏꯗꯣꯏ ꯃꯥꯅꯦ ꯄꯣꯠꯁꯤꯠꯇꯤ ꯈꯔ ꯑꯗꯨꯝ ꯋꯥꯠꯂꯦ. ꯑꯗꯣ ꯁꯨꯝ ꯍꯧꯖꯤꯛ ꯀꯩꯅꯣ ꯀꯩꯅꯣ ꯐꯦꯁꯇꯤꯚꯦꯜ ꯇꯧꯔꯛꯄꯁꯤꯗ ꯁꯨꯝ ꯁꯤꯠꯈꯤꯕ ꯅꯨꯃꯤꯠꯀ ꯂꯩꯗꯅ ꯌꯥꯝ ꯁꯤꯠꯈꯤꯕ ꯅꯨꯃꯤꯠꯀꯗꯣ. ꯈꯔ ꯁꯤꯠꯈꯤꯕ ꯅꯨꯃꯤꯠꯁꯦ ꯁꯟꯗꯦꯅ ꯈꯔ ꯁꯤꯠꯈꯤꯕꯀꯣ. ꯁꯟꯗꯦꯅ. ꯑꯗꯨꯒ ꯑꯗꯨꯒꯤ ꯍꯧꯕ ꯅꯨꯃꯤꯠꯇꯨꯃ ꯃꯤꯗꯤ ꯌꯥꯝ ꯂꯥꯛꯑꯒ ꯄꯣꯠꯇꯤ ꯏꯔꯩ ꯂꯩꯅꯗ꯭ꯔꯦ. ꯑꯗꯨꯒ ꯁꯟꯗꯦꯗꯨꯃ ꯈꯔ ꯁꯤꯠꯂꯦ ꯑꯗꯨꯒ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯍꯧꯕ ꯅꯨꯃꯤꯠꯇꯨꯒ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯃꯥꯟꯅꯔꯦ. ꯑꯗꯨ ꯉꯁꯤꯒꯤꯗꯤ ꯈꯪꯗ꯭ꯔꯤ. ꯂꯥꯛꯇ꯭ꯔꯤꯕꯀꯣ. ꯑꯗꯣ ꯅꯦꯅꯦ ꯍꯣꯏꯅ ꯁꯤꯗ ꯄꯣꯠ ꯐꯝꯕꯁꯦꯀꯣ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯗꯤꯄꯣꯖꯤꯠ ꯇꯧꯕꯩ ꯇꯥꯏꯞꯇ ꯄꯩꯁꯥ ꯁꯨꯝ ꯇꯧꯋꯦ. ꯍꯣꯏ ꯑꯗꯣ ꯀꯌꯥꯃꯨꯛꯀ ꯄꯤꯒꯦ ꯁꯨꯝ ꯂꯩ. ꯗꯤꯄꯣꯖꯤꯠꯇꯤ 10,000 ꯇꯧꯋꯦ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯃꯦꯂꯥꯁꯦ ꯂꯣꯏꯔꯛꯄꯒꯤ ꯑꯗꯨꯋꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯇꯪꯈꯥꯏ ꯆꯠꯂꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯩꯗ 5 ꯑꯃꯒ ꯍꯥꯞꯀꯗꯧꯕ ꯋꯥꯠꯂꯤ. 5 ꯑꯃꯒ ꯍꯥꯞꯇꯣꯏꯕ. ꯋꯥꯠꯂꯤꯕ. ꯄꯨꯂꯞꯅ 30 ꯑꯣꯏꯗꯣꯏꯕ ꯊꯥ ꯑꯃꯒꯤ ꯅꯣꯡꯃꯗ 500-500ꯒꯤ ꯆꯥꯡꯗ. ꯑꯗꯣ ꯃꯥꯕꯣ ꯍꯧꯖꯤꯛꯀꯤ ꯀꯩ ꯍꯥꯏꯅꯤ ꯗꯤꯄꯣꯖꯤꯠ ꯇꯧꯔꯤꯗꯣ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯍꯟꯖꯤꯟ ꯉꯝꯗꯤ ꯈꯟꯕ꯭ꯔꯥ? ꯑꯗꯨ ꯁꯤ ꯌꯣꯜꯂ ꯑꯗꯨꯗꯣ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯂꯥꯛꯏꯅꯦꯕ. ꯑꯗꯨ ꯈꯪꯗ꯭ꯔꯦ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅꯤ. ꯂꯥꯏꯅ ꯉꯝꯃꯣ ꯍꯥꯏꯔꯒꯅ ꯉꯝꯃꯦ. ꯅꯣꯡꯃꯩ ꯗꯥꯎꯅꯤ ꯁꯤꯗꯤ. ꯑꯗꯨꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯇꯝ ꯉꯝꯗ꯭ꯔꯦ. ꯑꯗꯨ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏ ꯀꯩ ꯍꯥꯏꯅꯤ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯁꯦ ꯃꯥꯕꯣꯏ ꯆꯥꯛ ꯆꯥꯟꯅꯒꯗ꯭ꯔꯥ ꯁꯨꯝ ꯄ꯭ꯂꯥꯟ. ꯆꯥꯛꯇꯤ ꯆꯥꯟꯅꯔꯔꯣꯏ ꯁꯤꯗ ꯑꯣꯏꯅ ꯐꯝꯃꯒ ꯂꯩꯗꯣꯔꯕꯅꯤꯅ ꯁꯤꯗꯩꯗ ꯑꯔꯥꯛꯄ ꯃꯤ ꯑꯣꯛꯑꯒ ꯉꯁꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯏ ꯅꯣꯏ ꯀꯥꯏꯅ ꯑꯩꯈꯣꯏꯗꯤ ꯅꯣꯏ ꯒꯥꯔꯤꯅꯤ ꯀꯥꯏꯅ. ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯂꯩꯔꯅꯤ ꯑꯩꯈꯣꯏ. ꯆꯥꯛ ꯆꯥꯅꯕꯗꯣ ꯁꯪꯉꯔꯣꯏꯕ ꯍꯥꯏꯕꯗꯤ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯁꯤꯗꯤ ꯃꯤ ꯈꯔ ꯂꯥꯛꯄ ꯌꯥꯏꯌꯦꯅ ꯑꯩꯈꯣꯏꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯗꯤ ꯄꯣꯠ ꯂꯩꯈꯤꯕꯁꯦ ꯍꯔꯥꯎꯖꯕꯅꯤꯅ ꯃꯤ ꯂꯥꯛꯄ ꯉꯥꯏꯗꯣꯔꯤꯕꯅꯦꯕ ꯑꯩꯈꯣꯏꯗꯤ. ꯑꯗꯣ ꯁꯤꯒꯤ ꯂꯥꯏꯙꯤꯕꯤꯁꯤꯡꯁꯦꯀꯣꯅꯦ ꯃꯃꯜ ꯀꯌꯥꯃꯨꯛ ꯁꯨꯝ. ꯃꯃꯜꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯍꯣꯡ ꯊꯥꯗꯣꯛꯑꯦꯗ. ꯃꯃꯜꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯄꯣꯠꯂꯣꯏ ꯁꯦꯕꯤ ꯀꯥꯡꯕꯨꯁꯤꯅ 150ꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯊꯥꯗꯣꯛꯑꯦ. ꯑꯆꯧꯕꯁꯤ. ꯑꯗꯨꯒ ꯑꯆꯧꯕꯁꯤꯅ 250ꯗꯒꯤ ꯍꯧꯔꯒ ꯊꯥꯗꯣꯛꯑꯦꯕ. 250ꯗꯒꯤ ꯍꯧꯔꯒ. ꯑꯄꯤꯛꯄꯁꯤꯅ 150. ꯃꯃꯜꯗꯤ ꯑꯝꯇ ꯇꯥꯡꯗ꯭ꯔꯦꯗ ꯑꯩꯗꯤ. ꯑꯗꯨꯒ ꯁꯤꯒꯤ ꯐꯅꯦꯛ ꯁꯦꯠꯄꯁꯦ. ꯐꯅꯦꯛ ꯁꯦꯠꯄꯁꯤꯅ 200 ꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯑꯦ. ꯍꯧꯕꯗꯒꯤꯅ ꯂꯨꯄꯥ ꯀꯌꯥꯗꯒꯤ ꯍꯧꯔꯛꯄꯅꯣ ꯑꯔꯣꯏꯕꯗꯤ ꯀꯌꯥ ꯂꯩꯒꯦ? ꯍꯧꯔꯛꯄꯁꯦ 150ꯗꯒꯤ ꯍꯧꯔꯛꯑꯦꯗꯅ ꯑꯗꯨꯒ ꯈꯔ 150 ꯍꯥꯏꯁꯦ ꯄꯣꯠꯁꯤꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯄꯣꯠꯁꯤꯒꯤ ꯚꯦꯂꯨ ꯈꯪꯕꯤꯕ ꯃꯤꯅꯗꯤ ꯑꯗꯨꯝ 150 ꯄꯤꯔꯝꯃꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯔ ꯇꯥꯎ ꯈꯣꯠꯂꯨ ꯃꯔꯩ ꯑꯗꯨꯝ ꯇꯧꯕ ꯃꯤ ꯂꯥꯛꯏꯗꯅ ꯑꯗꯨꯅ ꯑꯗꯨꯝ 200ꯗ ꯑꯗꯨꯝ ꯊꯥꯗꯣꯛꯈꯤꯕꯁꯨ ꯌꯥꯎꯋꯦ. ꯑꯗꯨꯅꯤ ꯇꯝ ꯉꯝꯗꯦ. ꯃꯌꯥꯝꯗ ꯁꯨꯝ ꯀꯩ ꯍꯥꯏꯅꯤꯡꯉꯤ? ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯕꯨ ꯁꯤ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯔꯒ ꯑꯩꯈꯣꯏꯅ ꯐꯝꯖꯔꯤꯕꯁꯦ ꯃꯌꯥꯝꯁꯨ ꯂꯥꯛꯑꯒ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯤꯌꯨ ꯄꯣꯠꯁꯨ ꯂꯩꯕꯤꯌꯨ ꯂꯩꯔꯤꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯗꯅ ꯈꯣꯠꯇꯅ ꯇꯣꯡꯕꯤꯗꯅ ꯇꯣꯡꯅꯕ ꯃꯌꯥꯝꯒꯁꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕꯤꯌꯨ ꯍꯥꯏꯇꯥꯔꯦ. ꯅꯨꯡꯉꯥꯏꯕꯤꯌꯨ ꯄꯣꯠ ꯂꯩꯕꯤꯌꯨ ꯉꯥꯛꯇꯪꯗ ꯑꯣꯏꯔꯁꯨ.
ꯏꯁꯇꯣꯟ ꯁꯤꯜꯂꯤ ꯀꯥꯡꯕꯨꯁꯨ ꯃꯣꯏꯅ ꯁꯨꯝ ꯃꯝꯁꯤꯟꯕꯁꯦ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯃꯣꯠ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯟꯁꯇꯣ ꯐꯪꯉꯦꯅ ꯈꯜꯂꯦ ꯃꯣꯏꯒꯨꯝꯕ ꯈꯔ ꯂꯩꯔꯝꯕꯒꯤ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯐꯪꯉꯤꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕ ꯗꯨꯀꯥꯟ ꯑꯗꯣ ꯃꯥꯕꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏꯙꯤꯕꯤꯁꯦꯀꯣ ꯃꯥꯕꯣ ꯑꯣꯏꯅ ꯁꯥꯖꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯕꯖꯥꯔꯒꯨꯝꯕꯗꯒꯤ ꯂꯩꯔꯒ ꯁꯤꯗ ꯇꯧꯕ꯭ꯔꯥ ꯕꯖꯥꯔꯗꯒꯤꯅ ꯑꯩꯈꯣꯏ ꯕꯥꯔꯕꯤꯁꯦ ꯃꯁꯥꯁꯦ ꯂꯩꯔꯦꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯩꯅ ꯑꯗꯨꯝ ꯁꯥꯖꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯒ ꯁꯥꯕ ꯈꯣꯠꯄ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯌꯣꯟꯕꯒ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯐꯤꯠ ꯂꯩꯇꯦ ꯄ꯭ꯔꯣꯐꯤꯠ ꯂꯩꯇꯦꯕ ꯂꯩꯇꯦ ꯃꯣꯏꯅ ꯌꯣꯟꯒꯗꯕ ꯃꯃꯜꯗ ꯑꯩꯈꯣꯏꯗ ꯄꯤꯔꯛꯑꯅꯦꯕ ꯑꯩꯈꯣꯏꯅ ꯑꯃꯗꯒꯤ ꯂꯨꯄꯥ 10 ꯀꯨꯟ ꯅꯞꯂꯒ ꯌꯣꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯗ ꯈꯔ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯁꯥꯅ ꯁꯥꯖꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯣꯟꯅꯤꯡꯕ ꯆꯥꯡꯗꯨꯗ ꯑꯗꯨꯝ ꯌꯣꯟꯕꯁꯨ ꯉꯝꯖꯔꯦꯗꯅ ꯑꯗꯒꯤꯗꯤ ꯃꯤꯗꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯄꯥꯝꯖꯔꯒ ꯄꯩꯁꯥꯗꯣ ꯈꯔ ꯈꯨꯗꯣꯡ ꯆꯥꯗꯕ ꯅꯥꯇꯩ ꯆꯥꯗꯕ ꯍꯥꯏꯕꯗꯤꯀꯣ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯂꯣꯏꯊꯣꯛꯈꯤꯕꯅꯤ ꯈꯪꯗꯦ ꯑꯃ ꯈꯪ ꯇꯧꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯗꯨꯝꯕꯁꯨ ꯑꯗꯨꯝ ꯄꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯤꯆꯦꯟ ꯀꯩꯀꯥꯁꯨ ꯑꯗꯨꯝ ꯌꯣꯜꯂꯤꯀꯣ ꯀꯤꯆꯦꯟꯁꯨ ꯑꯗꯨꯝ ꯍꯥꯞꯆꯜꯂꯤꯅꯤ ꯑꯗꯨ ꯑꯃꯗꯕꯨ ꯁꯤꯠꯇꯦ ꯌꯣꯜꯂꯤꯕ ꯑꯗꯨꯅꯤ ꯍꯣꯔꯦꯟ ꯂꯥꯛꯑꯒ ꯑꯗꯨꯝ ꯁꯤꯠꯆꯔꯖꯔꯤꯗ ꯑꯩꯈꯣꯏ ꯁꯤꯒꯤꯁꯨ ꯃꯄꯨ ꯂꯥꯛꯈꯤꯕ ꯌꯥꯏꯅ ꯉꯥꯏꯔꯤꯅꯤ ꯄꯨꯡ ꯀꯌꯥꯗꯩꯅ ꯀꯌꯥꯕꯨ ꯍꯥꯡꯒꯦ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2ꯗꯒꯤꯅꯅꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8:30 10ꯐꯥꯎ ꯍꯥꯡꯗꯣꯏꯕ 8:30 10ꯐꯥꯎ ꯑꯗꯨꯝ ꯃꯥꯕꯣ ꯍꯣꯏ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯨꯡ 8:30 10가 ꯇꯥꯔꯤꯉꯩꯗ ꯑꯗꯨꯝ ꯂꯣꯟꯖꯜꯂꯦꯗ ꯑꯩꯈꯣꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯏꯪꯓꯜꯂꯛꯑꯕꯅꯤ ꯀꯩꯗꯧꯗꯣꯏꯅꯣꯅ ꯑꯗꯒꯤ ꯅꯤꯡꯊꯝꯊꯥꯅꯤꯅ ꯑꯗꯩ ꯃꯤꯈꯩꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯗꯪ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯊꯥ ꯑꯃ ꯇꯧꯕꯅꯤꯅꯀꯣ ꯃꯊꯪ ꯍꯌꯦꯡ ꯂꯩꯕ ꯌꯥꯏ ꯍꯪꯆꯤꯠ ꯂꯩꯕ ꯌꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯅꯈꯤꯕꯁꯨ ꯌꯥꯎꯋꯦ ꯄꯣꯠ ꯂꯩꯗ ꯌꯦꯡꯉꯒꯀꯣ ꯁ꯭ꯇꯣꯔ ꯃꯃꯤꯡꯁꯤꯅ ꯏꯁꯇꯣꯟ ꯃꯃꯤꯡꯅ ꯁꯪꯒꯤꯇꯥ ꯑꯦꯛꯁꯦꯁꯔꯤ ꯁꯪꯒꯤꯇꯥ ꯈꯪꯗꯦ ꯑꯩꯁꯨ ꯄꯥꯎꯊꯣꯛ ꯊꯣꯟꯖꯜꯂꯤꯅꯤ ꯄꯥꯎꯊꯣꯛ ꯊꯣꯟꯖꯜꯂꯤꯅꯤ ꯀꯥꯟꯅ ꯄꯣꯠꯇꯦꯅ ꯌꯥꯏꯌꯦ ꯅꯣꯏꯅ ꯀꯔꯝꯕ ꯆꯦꯅꯦꯜꯅꯣ ꯑꯩꯈꯣꯏ MM Story Collectionꯒꯤꯅꯦ MM Story MM Story Collection ꯍꯣꯔꯦꯟ ꯐꯣꯂꯣ ꯇꯧꯈꯠꯂꯛꯀꯅꯤꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯥꯕꯣ ꯉꯥꯏꯍꯥꯛꯇꯪꯗ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯁꯥꯕꯤꯕ ꯊꯦꯡꯛ ꯌꯨ ꯅꯦꯅꯦꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩꯒꯤ ꯃꯤꯡꯁꯦ ꯄ꯭ꯔꯤꯌꯥ ꯃꯆꯥ ꯇꯥꯕꯝ ꯄ꯭ꯔꯤꯌꯥ ꯅꯦꯅꯦꯁꯦ ꯀꯩ ꯂꯩꯐꯝꯗꯣ ꯑꯩꯁꯦ ꯑꯩꯈꯣꯏꯁꯦ ꯇꯣꯔꯕꯨꯡꯗꯒꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯅ ꯀꯨꯝꯕꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩ ꯅꯦꯅꯦ ꯍꯣꯏ ꯁꯤꯗ ꯁ꯭ꯇꯣꯜ ꯐꯝꯕꯁꯦꯀꯣ ꯅꯦꯅꯦ ꯍꯣꯏꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅꯅꯦꯀꯣ ꯁꯨꯝ ꯐꯦꯁꯤꯂꯤꯇꯤ ꯀꯩꯀꯩ ꯄꯤꯒꯦ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯐꯦꯁꯤꯂꯤꯇꯤ ꯃꯣꯏꯅ ꯄꯤꯕꯤꯕ ꯍꯥꯏꯕꯕꯨꯀꯣ ꯑꯩꯈꯣꯏ ꯁ꯭ꯇꯣꯜꯁꯦ ꯃꯣꯏꯅ ꯐ꯭ꯔꯤꯗ ꯐꯝꯍꯟꯕꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯩꯀꯥ ꯈꯨꯗꯤꯡꯃꯛ ꯃꯣꯏꯅ ꯂꯣꯏꯅ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯤ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅ ꯃꯣꯏꯅ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯗꯣ ꯐꯖꯅ ꯇꯧꯕꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯗꯤꯄꯣꯖꯤꯠ ꯇꯧꯒꯗꯕꯗꯣ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯐꯝꯍꯜꯂꯦꯕ ꯑꯩꯈꯣꯏꯅ ꯁ꯭ꯇꯣꯜ IDPꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯁ꯭ꯇꯣꯜꯁꯤꯡꯁꯦ ꯃꯣꯏꯅ ꯂꯣꯏꯅ ꯐ꯭ꯔꯤꯗ ꯐꯝꯍꯟꯕꯤ ꯁ꯭ꯇꯣꯜꯁꯦ ꯐ꯭ꯔꯤꯗ ꯐꯝꯍꯜꯂꯦ ꯅꯦꯅꯦ ꯍꯣꯏꯁꯦ ꯐꯤ ꯉꯥꯛꯇꯔ ꯑꯣꯏꯖꯥ ꯐꯤ ꯑꯗꯨꯒ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯨꯠꯅ ꯁꯥꯖꯕ ꯂꯥꯏꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂ ꯁꯥꯕ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯁꯝꯇꯨ ꯃꯇꯦꯛ ꯁꯝꯇꯨ ꯍꯧꯖꯤꯛꯀꯤ ꯋꯤꯟꯇꯔꯒꯤ ꯑꯣꯏꯅꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ 1 ꯄ꯭ꯂꯥꯏ ꯃꯇꯦꯛ ꯁꯤꯒꯨꯝꯕꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯌꯣꯜꯂꯦ ꯑꯗꯣ ꯅꯦꯅꯦ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦꯀꯣ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥꯗꯒꯤ ꯍꯧꯒꯦ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯥꯏꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯜꯗꯤ ꯑꯗꯨꯝ ꯇꯣꯡꯉꯥꯜꯂꯦ ꯑꯩꯈꯣꯏ ꯕꯖꯥꯔꯗ ꯍꯧꯖꯤꯛ ꯌꯣꯜꯂꯤꯕ ꯃꯃꯜꯁꯦ ꯑꯗꯨꯗ ꯑꯗꯨꯝ ꯌꯣꯟꯖꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯦꯂꯥꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯃꯜ ꯍꯦꯟꯅ ꯈꯣꯠꯅ ꯌꯣꯟꯕ ꯀꯩꯁꯨ ꯇꯧꯖꯗꯦ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯔꯦꯟꯖ ꯑꯃꯗ ꯑꯗꯨꯝ ꯕꯖꯥꯔꯗ ꯌꯣꯟꯅꯔꯤꯕ ꯔꯦꯟꯖꯁꯤꯗ ꯑꯗꯨꯝ ꯌꯣꯜꯂꯦ ꯑꯩꯈꯣꯏ ꯅꯦ ꯑꯗꯣ ꯁꯤꯒꯤ ꯁ꯭ꯇꯣꯜꯁꯦ ꯐꯝꯃꯛꯄꯗꯩꯅꯦꯀꯣ ꯁꯤꯒꯤ ꯁ꯭ꯇꯣꯔꯁꯦ ꯐꯝꯕꯗ ꯀꯩ ꯍꯥꯏꯅꯤ ꯄꯣꯠ ꯁꯤꯠꯄ ꯅꯨꯃꯤꯠꯀ ꯂꯩꯗꯅ ꯁꯤꯠꯇꯕꯁꯨ ꯂꯩꯗꯅ ꯑꯗꯣ ꯀꯔꯝꯕꯅ ꯁꯤꯠꯄ ꯀꯩꯅꯣꯁꯦ ꯅꯍꯥꯟ ꯁꯟꯗꯦ ꯅꯨꯃꯤꯠ ꯑꯣꯏꯕꯒ ꯑꯗꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗꯤ ꯑꯩꯈꯣꯏ ꯊꯣꯡ ꯂꯣꯟꯅꯩꯗꯅ ꯃꯌꯥꯝ ꯕꯖꯥꯔꯁꯦ ꯑꯗꯨꯅ ꯁꯨꯇꯤ ꯑꯣꯏꯅꯕꯅꯤꯅ ꯃꯌꯥꯝ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯗ ꯑꯉꯥꯡꯁꯤꯡꯒꯤ ꯁꯨꯇꯤ ꯑꯣꯏꯕꯒ ꯑꯗꯨ ꯅꯨꯃꯤꯠꯇꯅ ꯈꯔ ꯍꯦꯟꯅ ꯌꯣꯜꯂꯦ ꯐꯤꯁꯦ ꯑꯗꯨꯝ ꯁꯤꯠꯂꯦꯕꯀꯣ ꯑꯗꯨꯝ ꯈꯔ ꯁꯤꯠꯂꯦ ꯃꯤ ꯀꯩꯅꯣ ꯇꯧꯕꯅꯤ나 ꯑꯗꯨ ꯁꯟꯗꯦꯗꯅ ꯈꯔ ꯌꯣꯜꯂꯦ ꯉꯁꯤꯁꯦ ꯑꯗꯣ ꯅꯦꯅꯦ ꯍꯣꯏꯁꯦ ꯐꯅꯦꯛꯁꯨ ꯌꯥꯎꯔꯤ ꯃꯥꯜꯂꯦꯀꯣ ꯐꯅꯦꯛꯁꯨ ꯌꯥꯎꯋꯦ ꯐꯅꯦꯛꯁꯦ ꯀꯩ ꯐꯅꯦꯛꯅꯣ 2 ꯄ꯭ꯂꯥꯏ ꯀꯩꯀꯥ 2 ꯄ꯭ꯂꯥꯏꯁꯦ ꯐꯅꯦꯛ ꯑꯅꯤ ꯈꯛꯇꯅꯦ ꯍꯥꯏꯗꯤ 1 ꯄ꯭ꯂꯥꯏꯒ 2 ꯄ꯭ꯂꯥꯏ ꯈꯛꯇꯅꯦ ꯑꯗꯣ 2 ꯄ꯭ꯂꯥꯏꯗ ꯃꯄꯥꯟ ꯍꯛꯄꯤ ꯍꯛꯇꯕꯤ ꯑꯗꯨꯒ 1 ꯄ꯭ꯂꯥꯏꯗ ꯃꯄꯥꯟ ꯍꯛꯄ ꯍꯛꯇꯕ ꯑꯗꯨ ꯈꯛꯇꯅꯤ ꯐꯅꯦꯛ ꯑꯇꯣꯞꯄꯗꯤ ꯍꯥꯞꯇ꯭ꯔꯦ ꯐꯤꯅ ꯈꯔ ꯐꯤꯅ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯦꯕ ꯍꯣꯏ ꯐꯤꯅ ꯋꯤꯟꯇꯔꯒꯤ ꯀꯔꯤꯒꯤ ꯑꯗꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯒꯤ ꯁꯝꯇꯨ ꯃꯇꯦꯛ ꯁꯤ ꯀꯩꯀꯥ ꯈꯔ ꯈꯛꯇꯪ ꯁ꯭ꯀꯥꯔꯐꯒꯨꯝꯕꯁꯨ ꯑꯗꯨꯝ ꯊꯝ ꯃꯥꯜꯂꯦꯕ ꯑꯗꯣ ꯁꯤꯁꯦ IDP ꯀꯥꯡꯕꯨꯅ ꯁꯥꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ IDP ꯀꯥꯡꯕꯨꯅ ꯅꯠꯇꯕꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯃꯆꯨ ꯑꯌꯥꯝꯕ ꯃꯥꯟꯅꯅ ꯁꯥꯕꯅꯤꯅꯀꯣ ꯑꯗꯣ IDP ꯅꯠꯇꯕꯩꯗꯁꯨ ꯈꯣꯝꯃꯦ IDPꯗꯩꯁꯨ ꯈꯣꯝꯃꯦ ꯑꯅꯤ ꯊꯣꯛꯅ ꯈꯣꯝꯃꯦ
ꯕꯖꯥꯔꯒꯨꯝꯕꯗꯩꯁꯨ ꯑꯗꯨꯝ ꯂꯧꯔꯒ ꯇꯧ ꯑꯗꯨꯝ ꯍꯥꯏꯗꯤ ꯕꯖꯥꯔ ꯈꯨꯜꯂꯛꯇ ꯁꯥꯕꯁꯤꯡꯁꯦ ꯑꯗꯨꯁꯤꯡꯗꯒꯤꯁꯨ ꯈꯣꯝꯃꯦ ꯑꯗꯨꯗꯨꯒ ꯕꯖꯥꯔꯗꯩꯗꯤ ꯂꯧꯗ꯭ꯔꯦ ꯈꯨꯜꯂꯛꯇ ꯁꯥꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ITPꯁꯤꯡꯅ ꯁꯥꯕꯗꯣ ꯑꯗꯨꯗꯒꯤ ꯑꯣꯏꯅ ꯈꯣꯝꯒꯠꯂꯦ ꯑꯣ ꯈꯨꯜꯂꯛꯇ ꯁꯥꯕꯒꯨꯝꯕ IDBꯒꯨꯝꯕꯗꯩ ꯑꯗꯨꯝ ꯂꯧꯈꯠꯂꯦꯕꯀꯣ ꯂꯥꯏꯙꯤꯕꯤꯁꯤꯅ ꯁꯤꯁꯨ ꯁꯥꯖꯕ꯭ꯔꯥ ꯂꯥꯏꯙꯤꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯥꯖꯕꯅꯦ ꯀꯌꯥ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯈꯣꯏꯅ 80 70 80 ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯦ 70 80 ꯑꯗꯥꯏ ꯊꯥꯗꯣꯛꯑꯦꯕ ꯑꯗꯣ ꯁꯤꯒꯤ ꯁ꯭ꯇꯣꯔꯁꯦ ꯐꯝꯕꯁꯦ ꯗꯦꯠ ꯀꯌꯥꯗꯒꯤꯅ ꯀꯌꯥꯐꯧꯗ ꯇꯧꯗꯣꯏꯅꯣ ꯁꯤꯒꯤ ꯉꯁꯤꯁꯦ ꯊꯥ ꯑꯃ ꯆꯨꯞꯅ ꯇꯧꯗꯣꯏꯅꯦ ꯍꯥꯏꯗꯤ ꯗꯤꯁꯦꯝꯕꯔ ꯗꯦꯠ 20ꯗꯒꯤꯅ ꯖꯅꯋꯥꯔꯤ ꯗꯦꯠ 20 ꯐꯥꯎ ꯖꯅꯋꯥꯔꯤ ꯗꯦꯠ 20 ꯐꯥꯎ ꯑꯗꯣ ꯄꯨꯡ ꯐꯝꯕ ꯍꯧꯕ ꯇꯥꯏꯃꯤꯡ ꯑꯗꯒꯤ ꯂꯣꯏꯁꯤꯟꯕ ꯃꯦꯂꯥ ꯂꯣꯏꯁꯤꯟꯕ ꯀꯩꯀꯥꯁꯦ ꯄꯨꯡ ꯀꯌꯥꯗ ꯍꯧꯒꯦ ꯄꯨꯡ ꯀꯌꯥ ꯂꯣꯏꯁꯤꯟꯒꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯦꯂꯥꯒꯤ ꯀꯩꯅꯣ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯄꯨꯡ 2ꯗꯒꯤ ꯐꯝꯕ ꯍꯧꯔꯒ ꯄꯨꯡ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8ꯗ ꯂꯣꯏꯁꯤꯜꯍꯜꯂꯦ ꯀꯁꯇꯃꯔꯁꯤꯡꯁꯦꯀꯣ ꯂꯥꯛꯄꯁꯦ ꯁꯨꯝ ꯍꯦꯛ ꯐꯝꯕꯒ ꯂꯥꯛꯄꯗꯤ ꯅꯠꯇꯦꯗꯅ ꯀꯁꯇꯃꯔꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯂꯥꯛꯄ ꯄꯨꯡꯁꯦ ꯁꯨꯝ ꯑꯅꯝꯕꯅ ꯀꯁꯇꯃꯔꯁꯦ ꯄꯨꯡ ꯀꯌꯥ ꯑꯗꯥꯏ ꯂꯥꯛꯅꯒꯦ ꯁꯨꯝ ꯃꯦꯟ ꯑꯣꯏꯅ ꯀꯁꯇꯃꯔꯁꯦ ꯄꯨꯡ 5 6 ꯁꯥꯏꯁꯤꯗꯒꯤ ꯂꯥꯛꯄ ꯍꯧꯔꯦ ꯑꯗꯣ ꯑꯌꯥꯝꯕꯗꯤ ꯄꯨꯡ 7 9 ꯁꯥꯏꯁꯤꯗ ꯍꯦꯟꯅ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯅꯔꯒ ꯑꯉꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯧꯖꯤꯛꯇꯤ ꯋꯤꯟꯇꯔꯅꯤꯅ ꯑꯗꯨꯝ ꯃꯣꯏ ꯀꯣꯏꯊꯣꯛꯄ ꯑꯣꯏꯅ ꯑꯗꯨꯏ ꯃꯇꯝꯗꯅ ꯑꯌꯥꯝꯕ ꯂꯥꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯅꯦ ꯉꯥꯏꯍꯥꯛꯇꯪꯗ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕꯤꯕ ꯊꯦꯡꯛ ꯌꯨ 네 wari ngahakta sanjage yagadro wari sanaba yade ne wari ngahakta sanjage yagadro ine wari ngahakta sanjage yagadro mama moi ne sanjage yagadro ꯁꯨꯝ ꯑꯉꯥꯡꯁꯤꯡꯁꯤꯗ ꯁꯥꯟꯅꯕꯁꯦ ꯅꯦ ꯍꯣꯏ ꯐꯤꯜꯁꯇ ꯀꯩ ꯐꯥꯎꯒꯦꯅ ꯁꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯑ ꯁꯥꯟꯅꯍꯟꯕꯁꯦ ꯃꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯗꯁꯨ ꯌꯦꯡꯕ ꯁꯨꯝ ꯅꯨꯡꯉꯥꯏꯌꯦ ꯑꯉꯥꯡꯒꯤ ꯁꯤꯒꯨꯝꯕ ꯎ ꯌꯥꯗꯦꯀꯣ ꯑꯗꯨꯝ ꯇꯧꯒꯦ ꯈꯣꯠꯀꯦ ꯉꯥꯛꯇꯅꯦꯕ ꯃꯥꯅꯦ ꯅꯦꯍꯣꯏ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯅꯤꯅꯦꯒꯤ ꯑꯉꯥꯡ ꯀꯌꯥ ꯌꯥꯎꯔꯤꯅꯣ ꯏꯆꯥ ꯅꯨꯄꯥ 2ꯅꯦ ꯑꯗꯨꯒ ꯑꯃꯅ ꯂꯥꯛꯃꯤꯟꯅꯕ ꯑꯃꯒ ꯅꯥꯟꯊꯕꯤ ꯁꯥꯟꯅꯒꯩ ꯁꯥꯟꯅ ꯑꯁꯤ ꯇꯤꯀꯦꯠꯁꯦ ꯀꯌꯥꯃꯨꯛꯀ ꯂꯧꯒꯦ ꯁꯤꯁꯦ 100 ꯂꯧ 100 ꯑꯃ ꯀꯌꯥꯔꯛ ꯅꯥꯟꯊꯍꯜꯂꯤ ꯃꯣꯏ ꯑꯗꯨꯝ ꯌꯥ ꯃꯥꯜꯂꯦ ꯑꯗꯨꯝ ꯃꯣꯏꯅ ꯁꯥꯟꯅꯒꯦ ꯑꯗꯨꯝ ꯁꯥꯟꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯁꯤꯡ ꯂꯩꯇꯦꯕ ꯑꯁꯤꯗꯒꯤ ꯕ꯭ꯂꯨ ꯂꯤꯞꯄꯁꯦ ꯑꯣꯏꯗꯣꯏꯔꯥ ꯁꯤ ꯅꯨꯄꯤꯁꯦ ꯃꯥꯗꯤ ꯀꯤꯌꯦꯕ ꯈꯔ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯏꯆꯥꯅꯨꯄꯤꯁꯤꯔꯣ ꯏꯆꯥꯅꯨꯄꯤ ꯁꯁꯃꯤꯇꯥ ꯀꯧꯋꯦ ꯀꯩ ꯁ꯭ꯀꯨꯜ ꯇꯝꯕ ꯀ꯭ꯋꯥꯀꯩꯊꯦꯜ RMꯗ ꯀ꯭ꯋꯥꯀꯩꯊꯦꯜ RMꯗ ꯅꯤꯅꯦ ꯍꯣꯏꯁꯦ ꯀꯥꯏꯗꯩ ꯑꯩꯈꯣꯏꯁꯤ ꯎꯔꯤꯄꯣꯛꯇꯒꯤ ꯀꯩꯅꯣ ꯁꯤꯒꯤ ꯀꯩꯅꯣ ꯐꯦꯁꯇꯤꯚꯦꯜꯁꯦ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯂꯥꯛꯄꯤꯔꯕꯅꯤꯅꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯄꯣꯠ ꯆꯩꯒꯗꯤ ꯑꯝꯇ ꯂꯩꯗ꯭ꯔꯤꯕꯣ ꯄꯣꯠ ꯆꯩ ꯂꯩꯇ꯭ꯔꯤ ꯑꯗꯨ ꯁꯤꯒꯤ ꯇꯨꯄꯤꯁꯦ ꯑꯁꯤ ꯄꯥꯝꯃꯦꯅ ꯁꯤꯃꯨꯛ ꯂꯩꯕꯤꯔꯦ ꯑꯗꯨ ꯃꯣꯏꯁꯤ ꯁꯥꯟꯅꯈꯤꯒꯦꯅ ꯍꯥꯟꯅ ꯁꯥꯟꯅꯍꯜꯂꯤꯅꯤ ꯑꯗꯨꯗꯤ ꯁꯤ ꯂꯣꯏꯔꯒ ꯅꯤꯅꯦ ꯍꯣꯏꯁꯦ ꯄꯣꯠ ꯆꯩ ꯂꯩꯈꯤꯗꯣꯏꯅꯦꯕ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯔꯥꯎꯟ ꯆꯠꯈꯤꯅꯤ ꯑꯗꯣ ꯃꯣꯏꯅ ꯋꯥꯔꯀꯥꯟꯗ ꯆꯠꯂꯁꯦ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯁꯨꯇꯤ ꯊꯥꯃꯤꯅ ꯃꯣꯏꯅ ꯁꯥꯟꯅꯖꯒꯦ ꯍꯥꯏꯕꯗꯣ ꯁꯨꯝ ꯁꯥꯟꯅꯍꯟꯕꯅꯦꯕ ꯅꯤꯅꯦ ꯍꯣꯏꯁꯦ ꯒꯥꯔꯤꯗ ꯂꯥꯛꯑꯦ ꯒꯥꯔꯤ ꯂꯥꯏꯟꯗ ꯂꯥꯛꯑꯦ ꯂꯥꯏꯟꯗ ꯅꯛꯄꯅꯦ ꯑꯗꯨꯝ ꯂꯥꯏꯟꯗ ꯂꯥꯛꯑꯦ ꯅꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯥꯏꯍꯥꯛꯇꯪ